YouTube channel da leibiriba sinau myam punong pumo welcome tawjari sinau myam ado mongol tagi channel bu yengbiriba siraba sinau myam na like share subscribe to ko biganu sinau myam chai sing channel bro ngasigi nungsa kamai na tawri sinau ngasigi tarpona loiba prosade kam tawri sinau myam ngasidi nungsa yam sakhre aloibanina khaju thienge do mayam kamai tongnari ngasigi nungsa sibu ngarang dere ngasi jawose ngasi ne henbre khali nungsa se sinau mayam ko do mayam chai sing chanara bro mayam hak support to bio mayam hak support to bio sinau mayam kuina di tharoi ko Abhishek lai Hare Krishna oja kuire da ibungo napao no khon ta da banu anisha noi chai sing chanara bro Hare Krishna kuire da noi ni yam chekshan na leigre kare yang chai noi ni mak phone ka tarok tere mobile paisa jaudraba kaidoraba mayam nga support to biro Hare Krishna Chitra change welcome thagachari Chitra chai sing chara bro masidi oja muk hawai thonge Chitra kari yang chage masidi pung tara ga minute manga tare Chitra tumumdri chak chabta ngai ri jala masidi muk hawai thonge ya kuireta bisya nanga chunuga makon ta da basa thawagam kalla mare phone ka su toro kidre Chitra membu kari yang chage mayam like tokson biro sinau mayam ngasi nungsa se kam tawri Phai Chitra kari yang chage comment ama torokpa madagadi hangba khomokpada pung minute kun changba mayang ngasigi mahaloya kamai tongnei chinau mayam Chitra kari yang chage mayam saman gidana karino ngasise nungsa khusa amni chinau mayam sanda dwaida nong khongami chugudra mare khanbani do chudi churaktre
ꯇ꯭ꯔꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯊꯣꯛꯈ꯭ꯔꯕꯣ ꯏꯆꯤꯟ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯞꯄꯣꯔꯠ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯒꯤ ꯅꯦꯠꯁꯤ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯣ ꯍꯣ ꯄꯨꯡ 10 ꯇꯥꯔꯕꯥꯎ ꯏꯪꯊꯗꯦ ꯀꯌꯥ ꯁꯥꯊꯤꯅ ꯁꯥꯔ ꯅꯨꯡꯁꯥꯅꯣ ꯌꯦꯡꯉꯨ ꯋꯥꯎ ꯁꯅꯥꯕꯤ ꯂꯥꯛꯑꯦ ꯍꯥꯏ ꯀꯀꯥ ꯍꯥꯏ ꯆꯅꯨ ꯁꯅꯥꯕꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯆꯥꯛ ꯇꯣꯛꯑꯕ꯭ꯔꯣ ꯉꯁꯤ ꯃꯍꯥꯂꯣꯌꯥ ꯑꯌꯨꯛ ꯆꯠꯄ꯭ꯔꯣ ꯁꯅꯥꯕꯤꯗꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯐꯤꯔꯣꯜꯒ ꯂꯩꯔꯕ꯭ꯔꯣ ꯅꯍꯥꯟ ꯅꯣꯏ ꯃꯃꯥꯅ ꯂꯩꯕꯤꯅꯤ ꯍꯥꯏꯕꯗꯣ ꯁꯅꯥꯕꯤ ꯀꯀꯥꯒꯤꯗꯣ ꯂꯥꯏꯛ ꯇꯧꯁꯜꯂꯣꯀꯣ ꯀꯀꯥ ꯆꯥꯔꯦ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯁꯅꯥꯕꯤ ꯀꯀꯥ ꯆꯥꯔꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯅꯪ ꯄꯨꯖꯥꯒꯤ ꯐꯤꯔꯣꯜ ꯂꯩꯔꯕ꯭ꯔꯣ ꯀꯀꯥ ꯑꯔꯨꯝ ꯍꯧꯔꯤ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯏꯃꯥ ꯀꯔꯤꯒꯤ ꯑꯔꯨꯝ ꯍꯧꯔꯤ ꯀꯩꯗꯧꯔꯨꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯃꯍꯥꯂꯣꯌꯥ ꯀꯣꯏꯔꯝꯂꯣ ꯇꯦꯕ꯭ꯂꯦꯠ ꯆꯥꯗ꯭ꯔꯣ ꯑꯔꯨꯝ ꯍꯧꯔꯗꯤ ꯇꯟ ꯆꯥꯒꯗꯕꯅꯤ ꯆꯥꯛ ꯆꯥꯔꯒ ꯍꯦꯟꯕꯅꯤ ꯇꯦꯕ꯭ꯂꯦꯠ ꯑꯃ ꯆꯥꯁꯤꯜꯂꯣ ꯁꯨꯝ ꯐꯖꯔꯛꯀꯅꯤꯗ ꯍꯧꯖꯤꯛ ꯈꯔ ꯌꯥꯡꯉꯕꯣ ꯆꯠꯇ꯭ꯔꯦ ꯃꯍꯥꯂꯣꯌꯥ ꯍꯣꯏꯗ ꯑꯔꯨꯝ ꯍꯧꯔꯝꯃꯤꯅ ꯑꯌꯨꯛ ꯉꯟꯇꯥꯗꯣ ꯀꯃꯥꯏꯅ ꯆꯠꯀꯅꯤꯀꯣ ꯍꯌꯦꯡ ꯄꯨꯖꯥ ꯃꯇꯝꯗ ꯁꯨꯝ ꯈꯣꯏꯔꯝꯃꯣ ꯀꯨꯝꯁꯤꯗꯤ ꯁꯅꯥꯕꯤ ꯎꯗꯥꯕꯣꯟꯒꯤ ꯃꯟꯗꯤꯔꯗꯨ ꯌꯥꯝ ꯐꯖꯕꯅꯦ ꯀꯀꯥ ꯅꯍꯥꯟ ꯆꯠꯄꯗ ꯎꯔꯛꯑꯦ ꯌꯥꯝ ꯐꯖꯅ ꯁꯥꯍꯧꯔꯤ ꯃꯃꯥꯅ ꯑꯔꯨꯝ ꯀꯩ ꯍꯥꯏꯕ ꯆꯠꯀꯅꯨ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯔꯨꯝ ꯍꯧꯔꯝꯅꯤꯅ ꯆꯠꯇꯕꯅ ꯐꯩꯗ ꯁꯅꯥꯕꯤ ꯍꯌꯦꯡ ꯄꯨꯖꯥꯗ ꯑꯣꯏꯅ ꯁꯨꯝ ꯆꯠꯂꯣ ꯐꯖꯩ ꯀꯀꯥ ꯅꯪ ꯎꯔꯕꯣ ꯁꯅꯥꯕꯤ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯀꯀꯥꯒꯤꯗꯣ ꯀꯀꯥ ꯅꯍꯥꯟ ꯎꯗꯥꯕꯣꯟ ꯅꯣꯟꯗꯣꯔꯤ ꯆꯠꯄꯗ ꯎꯔꯛꯄꯅꯦ ꯑꯗꯩ ꯉꯔꯥꯡꯁꯨ ꯎꯗꯥꯕꯣꯟ ꯇꯔꯄꯣꯟ ꯆꯠꯂꯦ ꯎꯔꯦꯕ ꯉꯔꯥꯡ ꯀꯀꯥ ꯚꯤꯗꯤꯑꯣ ꯂꯧꯔꯛꯀꯦ ꯇꯧꯕ ꯌꯨꯝꯐꯝꯒꯤꯗꯣ ꯑꯗꯨꯒ ꯋꯥꯎ ꯏꯇꯩꯃ ꯔꯤꯇꯥ ꯂꯥꯛꯑꯦ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯗꯨꯒ ꯀꯀꯥ ꯚꯤꯗꯤꯑꯣ ꯂꯧꯔꯛꯇ꯭ꯔꯦ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯕ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯕꯨꯡꯉꯣ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯑꯗꯩ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯅꯤꯅ ꯑꯆꯧ ꯑꯆꯧꯕ ꯇꯤꯞꯄꯔ ꯒꯥꯔꯤ ꯃꯥꯜ ꯄꯨꯕ ꯒꯥꯔꯤ ꯃꯔꯛꯇꯨꯒ ꯐꯥꯁꯤꯅ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯂꯧꯔꯛꯇ꯭ꯔꯦ ꯆꯥꯔꯦ ꯈꯦꯆ꯭ꯔꯤ ꯑꯣꯏꯅ ꯆꯥꯔꯦ ꯑꯣ ꯈꯦꯆ꯭ꯔꯤꯁꯤ ꯌꯥꯝ ꯍꯩꯅꯔꯤꯅꯦ ꯏꯇꯩꯃ ꯍꯣꯏ ꯑꯕꯨꯡꯉꯣ ꯇꯨꯝꯈ꯭ꯔꯕꯣ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯇꯔꯄꯣꯟ ꯎꯁꯣꯞꯀ ꯆꯥꯕ
ꯐꯪꯍꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯁꯅꯥꯕꯤ ꯑꯔꯨꯝ ꯍꯧꯅ ꯑꯣ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣ ꯑꯕꯨꯡꯉꯣ ꯇꯨꯝꯈ꯭ꯔꯦ ꯑꯣ ꯍꯣꯏꯅꯦ ꯄꯨꯡ 10 ꯍꯦꯜꯂꯦꯅꯦ ꯏꯇꯩꯃ ꯀꯩꯗꯧꯔꯤ ꯐꯤ ꯁꯥꯔꯤꯔꯣ ꯍꯣꯏꯗ ꯁꯅꯥꯕꯤ ꯐꯔꯣ ꯑꯔꯨꯝ ꯐꯔꯒ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯣꯏꯅꯕ ꯎꯔꯥꯕꯣꯟ ꯌꯥꯝ ꯐꯖꯩ ꯀꯨꯝꯁꯤꯁꯨ ꯍꯥꯀꯨꯝꯁꯨ ꯐꯖꯩ ꯀꯨꯝꯁꯤꯅ ꯏꯁꯇꯥꯏꯜ ꯑꯃꯅꯤ ꯁꯦꯝꯃꯤꯗꯣ ꯌꯥꯝ ꯋꯥꯡꯉꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯍꯣꯏ ꯐꯔꯣ ꯐꯔꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯦꯕ꯭ꯂꯦꯠꯒ ꯆꯥꯁꯤꯜꯂꯣ ꯁꯨꯝ ꯐꯖꯔꯅꯤ ꯀꯣꯂꯦꯖꯇꯤ ꯕꯟ ꯄꯤꯔꯕꯣ ꯀꯣꯂꯦꯖꯇꯤ ꯆꯠꯂꯤꯕ꯭ꯔꯣ ꯏꯁꯩ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯇꯨꯝꯈ꯭ꯔꯦ ꯑꯣ ꯑꯣ ꯍꯣꯏꯅꯦ ꯑꯉꯥꯡꯅꯤꯅ ꯌꯥꯝ ꯀꯟꯅ ꯁꯛꯄꯁꯨ ꯉꯝꯗꯕ ꯋꯥꯕꯅꯤꯅ ꯄꯨꯡ 10 ꯇꯥꯏ ꯇꯨꯝꯕ ꯃꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯤ ꯂꯣꯏꯔꯦꯗꯅ ꯏꯇꯩꯃꯀꯣ ꯁꯅꯥꯕꯤ ꯀꯣꯂꯦꯖꯇꯤ ꯆꯠꯂꯤꯕꯣ ꯄꯨꯖꯥꯒꯤ ꯕꯟꯗꯤ ꯄꯤꯔꯝꯈꯤꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝ ꯆꯠꯂꯤ ꯇꯦꯛꯁ ꯑꯦꯛꯖꯥꯝ ꯁꯨꯝ ꯂꯩꯌꯨ ꯁꯅꯥꯕꯤ ꯀꯀꯥ ꯆꯥꯛ ꯆꯥꯒꯦ ꯁꯥꯃꯟꯈꯤꯅ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯀꯥꯁꯨ ꯑꯩꯌꯥ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯀꯀꯥ ꯉꯥꯈꯥꯒ ꯄꯥꯟꯒ ꯉꯥꯈꯥꯒ ꯄꯥꯟꯒ ꯊꯣꯡꯕꯅꯤ ꯆꯠꯅꯕꯤ ꯂꯣꯀꯦꯜꯒꯤ ꯇꯨꯝꯅꯤꯡꯂꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯈꯪꯉꯦ ꯈꯪꯉꯦ ꯌꯥꯔꯦ ꯃꯦꯗꯥꯝ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯣꯖꯥ ꯀꯩꯅꯣꯅꯤ ꯉꯥꯈꯥꯒ ꯄꯥꯟꯒꯅꯤ ꯏꯇꯩꯃ ꯌꯥꯔꯦ ꯌꯥꯔꯦ ꯆꯤꯇ꯭ꯔꯥ ꯄꯣꯊꯥꯕꯤꯔꯣ ꯀꯣꯃꯦꯟ ꯑꯃꯈꯛ ꯇꯧꯔꯝꯃꯒ ꯃꯤꯅ ꯍꯪꯕꯁꯨ ꯈꯨꯝꯗ ꯄꯣꯊꯥꯕꯤꯔꯣ ꯄꯣꯊꯥꯕꯤꯔꯣ ꯒꯨꯗ ꯅꯥꯏꯠ ꯂꯥꯏꯔꯤꯛ ꯄꯥ ꯋꯥꯔꯝꯅꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯣꯖꯥ ꯉꯥꯈꯥ ꯄꯥꯟꯒꯅꯤ ꯋꯥ ꯌꯥꯝꯅ ꯍꯥꯎꯅꯦ ꯇꯨ ꯍꯤꯟꯖꯥꯡ ꯆꯤꯒꯠ ꯂꯩꯔꯦꯁꯦ ꯎꯔꯕꯣ ꯁꯅꯥꯕꯤ ꯎꯔꯕꯣ ꯌꯦꯡꯉꯨꯁꯤ ꯍꯤꯟꯖꯥꯡ ꯆꯤꯒꯠ ꯂꯩꯔꯦ ꯄꯥꯟꯒ ꯉꯥꯈꯥꯒ ꯂꯣꯀꯦꯜꯒꯤ ꯉꯥ ꯑꯩꯈꯣꯏꯒꯤ ꯑꯗꯨꯋꯥꯏꯗ ꯀꯩꯅꯣ ꯂꯩꯌꯦꯕ ꯄꯥꯠ ꯂꯩꯕ ꯋꯥꯎ ꯌꯥꯝꯅ ꯍꯥꯎꯅꯤ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯁꯤꯂꯥꯛꯑꯣ ꯅꯪ ꯑꯔꯨꯝꯗꯨꯒ ꯐꯅꯕ ꯄꯥꯟ ꯊꯣꯡꯕ ꯆꯥꯔꯒ ꯑꯣꯖꯥꯕꯨ ꯇꯨꯝꯅꯤꯡꯉꯦ ꯒꯨꯗ ꯅꯥꯏꯠ ꯑꯩꯅ ꯈꯨꯝꯕꯗꯤ ꯄꯥꯕꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯆꯪꯉꯒ ꯀꯔꯤ ꯉꯥꯡꯉꯤꯅꯣ ꯑꯔꯨꯝ ꯀꯀꯥ ꯋꯥꯎ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯇꯩꯃ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯑꯦ ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤ ꯖꯣꯏ ꯖꯣꯏ ꯍꯥꯏꯅ ꯅꯪ ꯀꯣꯃꯦꯟ ꯀꯥꯏꯗ ꯏꯔꯛꯀꯦ ꯍꯥ ꯑꯩꯅ ꯀꯧꯕꯗꯤ ꯎꯕꯗꯤ ꯄꯥꯕꯤꯗꯦ ꯗꯨꯒꯥꯏꯅ ꯀꯗꯥꯏꯗꯒꯤꯅꯣ ꯀꯣꯃꯦꯟ ꯃꯁꯨ ꯑꯣꯖꯥꯕꯨ ꯇꯨꯝꯅꯤꯡꯉꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒ ꯁꯤꯠꯇꯅꯤ ꯍꯥꯏꯔꯤꯕ ꯑꯇꯩ ꯃꯃꯥꯡ ꯀꯣꯃꯦꯟ ꯀꯥꯏ ꯂꯩ ꯀꯣꯃꯦꯟ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯅꯨꯡꯉꯥꯏꯈꯤꯗꯨꯗ ꯃꯣꯕꯥꯏꯜꯁꯦ ꯀꯣꯃꯦꯟ ꯃꯁꯨ ꯑꯃꯐꯥꯎ ꯑꯦ ꯁꯣꯏꯗ꯭ꯔꯦ ꯉꯁꯥꯏꯅ ꯌꯦꯟꯁꯥꯡ ꯍꯥꯏꯈꯤꯕꯗꯣ ꯄꯥꯕꯤꯕ꯭ꯔꯣ ꯀꯗꯥꯏꯗꯩ ꯍꯤꯟꯖꯥꯡꯅꯣ ꯀꯣꯃꯦꯟ ꯑꯃꯈꯛ ꯖꯣꯏ ꯖꯣꯏ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯃꯈꯥꯗ ꯍꯧꯖꯤꯛꯇꯅꯤ ꯑꯩꯅ ꯈꯨꯝꯕꯗꯤ ꯄꯥꯕꯤꯗꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏꯗꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒ ꯍꯥꯏꯗꯣ
ꯂꯩꯅꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏ ꯌꯥꯏ ꯋꯥꯎ ꯆꯤꯇꯣꯝꯕꯤ ꯑꯩ ꯅꯍꯥꯟꯁꯨ ꯍꯥꯏꯕꯅꯤ ꯆꯤꯇꯣꯝꯕꯤꯗꯨꯕꯨ ꯏꯆꯦ ꯇꯣꯝꯕꯤꯗꯨꯕꯨ ꯏꯁꯤꯡꯒ ꯆꯥꯎꯔꯤ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯩꯁꯨ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯒ ꯁꯪꯗ꯭ꯔꯦ ꯇꯧꯕ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯅꯤ ꯕꯦꯟꯊꯧ ꯂꯩꯅꯥꯗ ꯉꯁꯥꯏꯅ ꯌꯦꯟꯁꯥꯡ ꯍꯪꯈꯤꯕꯗꯣ ꯄꯥꯕꯤꯕ꯭ꯔꯣ ꯍꯥꯏꯅ ꯏꯁꯨ ꯏꯔꯛꯇ꯭ꯔꯒ ꯄꯥꯕꯤꯕ꯭ꯔꯣ ꯍꯥꯏꯅ ꯏꯎꯄꯥꯒꯤ ꯌꯦꯟꯁꯥꯡ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯉꯥꯈꯥꯒ ꯄꯥꯟꯒ ꯊꯣꯡꯉꯤ ꯁꯤꯜꯕꯥ ꯖꯤꯄꯤꯒꯤ ꯄꯨꯡꯖꯩꯕ ꯃꯤ ꯈꯪꯕꯗ ꯑꯕꯨꯡꯉꯣꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯐꯨꯂꯇꯨꯔꯒꯤ ꯗꯤꯅꯥꯀꯨꯃꯥꯔ ꯌꯩꯗꯨꯔꯦ ꯑꯣ ꯗꯤꯅꯀꯨꯃꯥꯔ ꯌꯩꯗꯨꯔꯥ ꯑꯣ ꯗꯤꯅꯀꯨꯃꯥꯔ ꯂꯩꯔꯦ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯗꯤ ꯉꯥꯈꯥꯒ ꯄꯥꯟꯒ ꯊꯣꯡꯉꯤꯁꯦ ꯑꯣ ꯗꯤꯅꯀꯨꯃꯥꯔ ꯌꯩ ꯌꯥꯔꯦ ꯍꯤꯟꯗꯤꯗ ꯍꯥꯏꯅꯤꯗ ꯑꯣ ꯗꯤꯅꯥꯀꯨꯃꯥꯔꯅ ꯌꯩꯗꯤ ꯌꯥꯔꯦ ꯑꯗꯨꯏ ꯅꯣꯡꯃ ꯗꯤꯅꯥꯀꯨꯃꯥꯔꯗꯣ ꯀꯧꯔꯒ ꯔꯤꯍꯔꯁꯦꯜ ꯇꯧꯔ ꯌꯥꯅꯤ ꯏꯆꯦ ꯏꯇꯩꯃ ꯑꯩꯁꯨ ꯎꯗꯦ ꯀꯣꯃꯦꯟ ꯏꯕ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯂꯥꯏꯔꯤꯛ ꯇꯧꯔ ꯀꯩꯅꯣ ꯇꯨꯝꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯆꯣꯏꯔꯣꯟ ꯉꯥꯡꯉꯛꯏꯅꯤ ꯑꯕꯨꯡꯉꯣꯒꯤ ꯌꯥꯝꯅ ꯌꯥꯅꯕꯅꯦ ꯍꯣꯏ ꯌꯥꯅꯕꯗꯣ ꯅꯣꯡꯃ ꯃꯤꯒ ꯀꯧꯔꯒ ꯗꯤꯅꯀꯨꯃꯥꯔꯒ ꯔꯤꯍꯥꯔꯁꯦꯜ ꯇꯧꯅꯕ ꯏꯇꯩꯃ ꯔꯅꯤꯇꯥꯁꯤꯡ ꯑꯁꯤ ꯉꯁꯤ ꯊꯦꯡꯅꯕꯅꯤ ꯀꯔꯤ ꯂꯝꯒꯤꯅꯣ ꯏꯆꯦꯇꯣꯝꯕꯤ ꯏꯇꯩꯃ ꯔꯟꯖꯤꯇꯥꯁꯦ ꯀꯁꯥꯔ ꯁꯤꯔꯕꯥꯒꯤꯅꯤ ꯃꯆꯥꯅꯤꯄꯥ ꯑꯩꯈꯣꯏꯒꯤ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯗ ꯏꯁꯩ ꯇꯝꯃꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯒꯦ ꯏꯆꯦꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯆꯥꯛ ꯊꯦꯡꯃꯟꯗ꯭ꯔꯣ ꯑꯣꯖꯥ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯄꯇꯟꯖꯂꯤꯅ ꯑꯩꯗꯤ ꯆꯥꯛ ꯈꯤꯇꯪ ꯊꯦꯡ ꯉꯁꯤ ꯌꯥꯝ ꯅꯨꯡꯁꯥ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯊꯣꯛꯄꯅꯦ ꯍꯣꯏ ꯑꯣꯖꯥ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯇꯔꯄꯣꯟ ꯎꯁꯣꯞ ꯆꯥꯔꯨꯕꯅꯤꯅ ꯄꯇꯟꯖꯂꯤꯅ ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯄꯇꯟꯖꯂꯤꯁꯦ ꯆꯦꯇꯣꯝꯕꯤ ꯆꯦꯇꯣꯝꯕꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯣꯖꯥ ꯍꯌꯦꯡ ꯏꯁꯩ ꯂꯩꯕ꯭ꯔꯣ ꯑꯩ ꯍꯌꯦꯡ ꯁꯨꯅꯥꯏ ꯂꯃꯒ꯭ꯔꯥ ꯃꯅꯥꯛꯇ ꯂꯩꯕ ꯍꯤꯟꯗꯨꯕꯤꯗ ꯀꯔꯃ ꯑꯃ ꯆꯠꯀꯅꯤ ꯀꯩꯕ ꯆꯥꯟꯆꯤꯄꯨꯔꯗꯩꯅꯦ ꯃꯅꯤꯄꯨꯔ ꯑꯣ ꯊꯥꯒꯠꯆꯔꯤ ꯄꯇꯟꯖꯂꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯀꯣ ꯑꯅꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯁꯤꯡ ꯌꯥꯝ ꯆꯪꯕꯤꯔꯛꯏ ꯈꯪꯅ ꯆꯥꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯁꯅꯥꯕꯤ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯀꯀꯥ ꯃꯃꯥꯅ ꯂꯟꯖꯥꯏꯅꯤ ꯇꯨꯝꯃꯣ ꯍꯥꯏ ꯑꯣ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯁꯅꯥꯕꯤ ꯄꯣꯊꯥꯔꯣ ꯃꯃꯥꯅ ꯍꯥꯏꯔꯦ ꯆꯨꯝꯃꯤ ꯄꯣꯊꯥꯔꯣ ꯑꯔꯨꯝꯁꯨ ꯍꯧꯕꯅꯤꯅꯀꯣ ꯉꯟꯅ ꯄꯣꯊꯥꯔꯣ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯒ ꯑꯗꯨꯗ ꯇꯨꯝꯃꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯁꯅꯥꯕꯤ ꯇꯨꯝꯃꯣ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯀꯣ ꯅꯥꯕ ꯐꯔꯣ ꯄꯨꯖꯥ ꯅꯛꯁꯜꯂꯛꯑꯦ ꯅꯥꯕ ꯌꯥꯗꯦꯀꯣ ꯔꯥꯅꯤꯄꯨꯔ ꯄꯨꯡ ꯌꯩꯕꯒ ꯑꯃꯨꯛꯇꯪ ꯄꯨꯟꯍꯟꯒꯦ ꯈꯟꯕꯅꯦ ꯅꯠꯇꯦ
ꯗꯤꯅꯣ ꯀꯨꯃꯥꯔ ꯑꯣꯏꯇꯥꯔꯒꯗꯤ ꯔꯥꯅꯤꯄꯨꯔꯒꯤ ꯄꯨꯡ ꯌꯩꯕꯗꯣ ꯃꯊꯧ ꯇꯥꯔꯔꯣꯏꯌꯦ ꯇꯧꯖꯔꯦ ꯎꯄꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯆꯦ ꯏꯆꯦ ꯇꯣꯝꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯗꯤꯅꯀꯨꯃꯥꯔꯗꯣ ꯂꯩꯔꯗꯤ ꯄꯨꯟꯒꯅꯤ ꯍꯥꯏꯕꯅꯤꯅ ꯔꯥꯅꯤꯄꯨꯔꯒꯤꯗꯣ ꯃꯊꯧ ꯇꯥꯔꯔꯣꯏ ꯀꯀꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯛꯑꯗꯤ ꯑꯩ ꯍꯔꯥꯎꯔꯦ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯁꯅꯥꯕꯤ ꯄꯣꯊꯥꯔꯣꯀꯣ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯄꯣꯊꯥꯔꯣ ꯐꯦꯟ ꯌꯥꯝ ꯆꯥꯅꯨ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯑꯣ ꯄꯨꯖꯥ ꯌꯧꯔꯝꯃꯤꯅ ꯅꯥꯕ ꯌꯥꯗꯦ ꯀꯣ ꯔꯥꯅꯤꯄꯨꯔꯒꯤꯗꯨꯅ ꯁꯔꯥ ꯂꯩꯀꯥꯏꯒꯤꯅꯤ ꯍꯥꯏ ꯁꯤꯕꯥ ꯂꯩꯀꯥꯏ ꯑꯣꯏꯒꯦꯔꯥ ꯖꯍꯥꯖꯁꯨ ꯑꯣꯏꯔꯁꯅꯨ ꯗꯤꯅꯀꯨꯃꯥꯔ ꯂꯩꯇꯥꯥꯔꯗꯤ ꯗꯤꯅꯀꯨꯃꯥꯔꯒ ꯁꯨꯝ ꯆꯠꯄ ꯌꯥꯔꯅꯤ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁꯅꯥꯕꯤ ꯒꯨꯗ ꯅꯥꯏꯠ ꯀꯀꯥꯅ ꯀꯣꯂꯦꯖ ꯆꯠꯂꯤꯕ ꯍꯪꯉꯣ ꯈꯨꯝꯃꯝꯗ꯭ꯔꯦꯀꯣ ꯐꯔꯦ ꯍꯌꯦꯡ ꯍꯪꯉꯁꯤ ꯄꯣꯊꯥꯔꯣ ꯁꯅꯥꯕꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯁꯥꯎꯒꯅꯨꯀꯣ ꯁꯥꯎꯗꯦ ꯁꯅꯥꯕꯤ ꯁꯥꯎꯗꯦ ꯄꯣꯊꯥꯔꯣ ꯒꯨꯗ ꯅꯥꯏꯠ ꯁꯅꯥꯕꯤ ꯒꯨꯗ ꯅꯥꯏꯠ ꯑꯦꯝ ꯑꯥꯔ ꯑꯦꯁꯅ ꯄꯨꯄꯨ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯄꯤꯌꯨꯕ ꯈꯤꯇꯪ ꯇꯥꯖꯒꯦ ꯍꯧꯖꯤꯛ ꯊꯦꯡꯉꯃꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯣꯖꯥ ꯗꯤꯅꯥꯗꯤ ꯖꯤꯄꯤꯒꯤ ꯄꯨꯖꯥꯗ ꯂꯩꯗꯣꯏꯅꯦ ꯂꯩꯕꯗꯨꯕꯣꯕ ꯁꯟꯗꯥꯒꯧꯔꯤ ꯂꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯉꯥꯏꯍꯥꯛ ꯆꯠꯄꯗꯣ ꯆꯥꯗꯤ ꯀꯀꯥ ꯆꯠꯇꯦ ꯀꯀꯥ ꯀꯣꯂꯦꯖ ꯑꯣ ꯍꯣꯏꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔ ꯆꯠꯂꯣ ꯐꯔꯦ ꯁꯥꯟꯅꯕꯤ ꯄꯣꯊꯥꯔꯣ ꯅꯪ ꯀꯩꯅꯣ ꯇꯧꯔꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯄꯣꯊꯥꯔꯣ ꯃꯃꯥꯅ ꯉꯥꯡꯉꯅꯤꯀꯣ ꯌꯦꯟꯁꯥꯡꯁꯦ ꯁꯦꯕꯣꯠ ꯌꯦꯟꯗꯦꯝ ꯇꯦꯡꯅꯧ ꯃꯥꯟꯕꯤ ꯏꯔꯣꯜꯂꯦ ꯉꯥꯔꯤ ꯅꯈꯥ ꯉꯥꯎꯒ ꯆꯝꯐꯨꯠꯀ ꯆꯥꯖꯔꯦ ꯑꯣ ꯁꯦꯕꯣꯠꯀ ꯌꯦꯟꯗꯦꯝꯒ ꯇꯦꯅꯧ ꯃꯥꯟꯕꯤꯒ ꯑꯣ ꯑꯝꯕꯧ ꯆꯥꯖꯗ꯭ꯔꯤꯕꯣ ꯏꯆꯦ ꯇꯣꯝꯕꯤ ꯁꯦꯕꯣꯠꯒ ꯌꯦꯟꯗꯦꯝꯒ ꯇꯦꯅꯧ ꯃꯥꯟꯕꯤꯒ ꯏꯔꯣꯟꯕꯁꯦ ꯂꯩꯅꯥꯗꯣ ꯑꯩꯕꯨ ꯀꯧꯔꯝꯂꯒ ꯎꯗ꯭ꯔꯦ ꯏꯆꯦ ꯇꯣꯝꯕꯤ ꯕꯤꯙꯧ ꯂꯩꯅꯥꯗꯣ ꯀꯣꯏꯅ ꯆꯠꯂꯨꯔ ꯂꯥꯛꯑꯒ ꯆꯪꯉꯛꯀꯗꯧꯅꯤ ꯃꯌꯥꯝꯒꯤ ꯑꯦꯜ ꯕꯤ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯒ ꯂꯥꯛꯀꯗꯣꯏꯅꯤ ꯀꯀꯥ ꯅꯣꯡꯃ ꯍꯣꯂꯤꯒꯤ ꯏꯁꯩ ꯁꯛꯄꯤꯌꯨꯀꯣ ꯁꯤꯌꯣꯔ ꯀꯀꯥꯅ ꯁꯛꯀꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯇꯣꯝꯕꯤꯅ ꯁꯅꯥꯕꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯏꯁꯣꯔꯒꯤ ꯅꯥꯝꯗ ꯊꯋꯥꯏ ꯌꯥꯎꯕ ꯀꯀꯥꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅꯤ ꯏꯁꯣꯔꯒꯤ ꯅꯥꯝꯗꯤ ꯀꯥꯎꯔꯣꯏꯗꯕꯅꯤꯀꯣ ꯁꯅꯥꯕꯤ ꯄꯣꯊꯥꯔꯣ ꯅꯪ ꯀꯩꯅꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯄꯣꯊꯥꯔꯣꯀꯣ ꯇꯥꯍꯪꯉꯅꯤ ꯀꯀꯥꯅ ꯍꯣꯂꯤ ꯏꯁꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯇꯥꯍꯪꯉꯅꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯊꯥꯏꯅꯗꯤ ꯆꯥꯅꯔꯝꯕ ꯃꯊꯦꯜꯅꯤ ꯆꯥꯕꯤꯌꯨ ꯍꯣꯏ ꯏꯆꯦꯇꯣꯝꯕꯤ ꯅꯣꯡꯃ ꯌꯦꯡꯖꯒꯦ ꯌꯦꯟꯗꯦꯝꯒ ꯁꯦꯕꯣꯠꯀ ꯇꯦꯡꯅꯧ ꯃꯥꯟꯕꯤꯒ ꯏꯔꯣꯝꯕ ꯔꯤꯌꯥ ꯗꯦꯕꯤꯅ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯄꯥꯟꯒ ꯉꯥꯈꯥꯒ ꯊꯣꯡꯉꯤ ꯔꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯩ ꯈꯔ ꯐꯩ ꯍꯥꯏꯕ ꯃꯃꯥꯅ ꯁꯛꯄꯗ ꯑꯩ ꯈꯔ ꯐꯥꯏ ꯍꯥꯏꯕ ꯃꯃꯥꯅ ꯁꯛꯄꯗ ꯑꯣꯀꯦ
ꯀꯀꯥ ꯁꯣꯏꯗꯅ ꯇꯥꯡꯒꯅꯤ ꯊꯥꯒꯠꯆꯔꯤ ꯔꯤꯌꯥꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯏꯎꯄꯥꯒꯤ ꯃꯊꯦꯜ ꯍꯥꯎꯅꯤ ꯍꯥꯏ ꯁꯨꯝ ꯍꯥꯎꯋꯤ ꯏꯆꯦ ꯁꯨꯝ ꯍꯥꯎꯔꯦ ꯆꯤꯇ꯭ꯔꯥꯗꯤ ꯆꯥꯁꯤꯜꯂꯒ ꯄꯨꯡꯈ꯭ꯔ ꯃꯥꯜꯂꯦ ꯕꯛꯀꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏ ꯍꯥꯎꯕꯤꯔꯣ ꯑꯣꯖꯥ ꯉꯥ ꯊꯣꯡꯕꯅꯤꯅ ꯁꯨꯝ ꯍꯥꯎꯌꯦ ꯔꯤꯌꯥꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤ ꯃꯃꯥꯅ ꯒꯨꯂꯤ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯇꯝꯕ ꯂꯩ ꯇꯥꯇꯣꯟ ꯖꯣꯇꯤꯅ ꯇꯥꯛꯄꯤ ꯃꯣꯏꯗ ꯑꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯄꯇꯥ ꯕꯕꯥ ꯍꯣꯁꯇꯤ ꯆꯥꯛ ꯇꯣꯛꯂꯒ ꯈꯨꯠ ꯍꯥꯝꯕꯤꯗ꯭ꯔꯁꯨ ꯌꯥꯒꯅꯤ ꯏꯆꯦꯇꯣꯝꯕꯤ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯥꯛꯑꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯉꯥ ꯕꯖꯥꯔꯒ ꯆꯥꯔꯦ ꯋꯥꯎ ꯌꯥꯝꯅ ꯍꯥꯎꯕ ꯏꯟꯁꯥꯡꯅꯤ ꯑꯩ ꯁꯥꯟꯅꯕꯤꯅ ꯕꯥꯏ ꯕꯥꯏ ꯀꯀꯥ ꯕꯥꯏ ꯕꯥꯏ ꯁꯥꯅꯕꯤ ꯄꯣꯊꯥꯔꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯦꯕ꯭ꯂꯦꯠ ꯑꯃꯒ ꯆꯥꯁꯤꯜꯂꯣ ꯃꯔꯥꯏꯅ ꯐꯖꯔꯅꯤꯀꯣ ꯈꯨꯠ ꯇꯠꯀꯅꯤꯀꯣ ꯃꯁꯨ ꯍꯥꯏ ꯕꯦꯟꯙꯧ ꯇꯠꯂꯣꯏ ꯕ꯭ꯂꯦꯠ ꯌꯥꯎꯗꯦ ꯏꯆꯦꯇꯣꯝꯕꯤꯗꯤ ꯌꯦꯟꯗꯦꯝꯒ ꯁꯦꯕꯣꯠꯀ ꯇꯦꯛꯅꯧ ꯃꯥꯟꯕꯤꯒ ꯏꯔꯣꯜꯂꯦ ꯍꯥꯏꯌꯦ ꯏꯆꯦꯇꯣꯝꯕꯤ ꯍꯟꯗꯛ ꯅꯣꯡ ꯅꯤ ꯃꯃꯥꯡꯗ ꯏꯁꯤꯡ ꯆꯥꯎꯔꯝꯕꯗꯣ ꯏꯆꯦꯇꯣꯝꯕꯤ ꯏꯁꯤꯡ ꯊꯨꯝꯕ꯭ꯔꯣ ꯏꯆꯦꯇꯣꯝꯕꯤꯅ ꯀꯩ ꯍꯥꯏꯕ ꯂꯩꯅꯥ ꯐꯪꯉꯕꯣꯏ ꯀꯔꯤ ꯄꯣꯠꯅꯣ ꯐꯪꯉꯕꯣ ꯍꯥꯏꯁꯦ ꯑꯣꯖꯥꯅ ꯆꯥꯕꯗ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯦ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯌꯥꯎꯔꯤꯌꯦ ꯑꯗꯨꯅꯅꯤ ꯂꯩꯅꯥ ꯃꯥꯡꯂꯨꯔꯕꯣ ꯆꯦꯇꯣꯝꯕꯤ ꯍꯥꯏ ꯊꯨꯝꯁꯦ
ꯆꯦꯇꯣꯝꯕꯤ ꯐꯪꯂꯦ ꯀꯔꯤ ꯄꯣꯠꯅꯣ ꯏꯆꯦꯇꯣꯝꯕꯤ ꯅꯣꯏ ꯃꯁꯦꯟꯇ ꯍꯥꯏꯅꯔꯤꯁꯤꯕꯣ ꯅꯧꯄꯥꯁꯨ ꯈꯔ ꯈꯪꯍꯜꯂꯨ ꯀꯩꯅꯣ ꯑꯔꯣꯟꯕ ꯋꯥꯔꯤ ꯃꯥꯜꯂꯤ ꯑꯣꯏꯔꯝꯅꯤ ꯏꯇꯩꯃ ꯑꯗꯨꯒ ꯏꯆꯦꯇꯣꯝꯕꯤꯗꯤ ꯃꯧꯄꯥꯗ ꯋꯥ ꯂꯣꯠꯇꯕꯅꯤ ꯃꯁꯨ ꯃꯪꯒꯣꯜ ꯑꯣꯖꯥꯅ ꯈꯪꯕ ꯌꯥꯗꯦ ꯍꯥꯏ ꯋꯥꯎ ꯑꯩꯒꯤ ꯏꯆꯟ ꯑꯅꯨ ꯂꯥꯛꯑꯦ ꯀꯀꯥ ꯇꯥꯃꯣ ꯖꯣꯏ ꯖꯣꯏ ꯆꯥꯛꯇꯣ ꯊꯦꯡꯅ ꯆꯥꯃꯜꯂꯦ ꯍꯥꯏ ꯏꯆꯟ ꯀꯀꯥꯗꯤ ꯄꯨꯡ 10 ꯃꯥꯄꯜ ꯃꯈꯥꯏ ꯁꯤꯒ ꯆꯥꯏ ꯋꯥꯎ ꯑꯩ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯀꯩ ꯃꯊꯦꯜꯅꯣ ꯑꯣꯖꯥꯕꯣ ꯍꯥꯏ ꯉꯥꯈꯥꯒ ꯄꯥꯡꯒ ꯊꯣꯡꯉꯦ ꯕ꯭ꯂꯨꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯏ ꯕꯣꯕꯣ ꯀꯗꯣꯝꯗꯩ ꯂꯥꯛꯏꯅꯣ ꯍꯥꯏ ꯏꯆꯟ ꯑꯅꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯆꯤꯛꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯆꯦꯇꯣꯝꯕꯤ ꯈꯨꯝꯕꯅꯤꯡꯒꯤ ꯋꯥꯔꯤꯅꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯀꯀꯥ ꯇꯥꯃꯣ ꯄꯥꯟ ꯃꯇꯝꯁꯦ ꯄꯥꯟ ꯖꯤꯟꯗꯥꯕꯠ ꯆꯨꯝꯃꯦ ꯑꯩꯈꯣꯏꯁꯨ ꯉꯥ ꯊꯣꯡꯉꯦ ꯑꯣꯖꯥ ꯑꯣ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯁꯦꯕꯣꯠ ꯏꯔꯣꯝꯕ ꯉꯥ ꯊꯣꯡꯕ ꯑꯃ ꯋꯥꯎ ꯅꯪꯒꯤ ꯏꯔꯣꯝꯕꯗꯣ ꯏꯆꯟ ꯏꯆꯦꯇꯣꯝꯕꯤꯒ ꯃꯥꯟꯅꯔꯦ ꯏꯆꯦꯇꯣꯝꯕꯤꯁꯨ ꯌꯦꯟꯗꯦꯝꯒ ꯁꯦꯕꯣꯠꯀ ꯏꯔꯣꯜꯂꯦ ꯏꯆꯟ ꯉꯁꯤ ꯃꯍꯥꯂꯣꯌꯥꯒꯤ ꯆꯠꯄ꯭ꯔꯣ ꯑꯌꯨꯛꯇ ꯑꯩ ꯁꯦꯕꯣꯠ ꯏꯔꯣꯝꯕ ꯉꯥ ꯊꯣꯡꯕ ꯑꯃ ꯁꯦꯕꯣꯠ ꯏꯔꯣꯟꯕꯁꯤ ꯆꯥꯅꯕ ꯇꯥꯖꯔꯦ ꯑꯍꯥꯟꯕ ꯇꯥꯖꯔꯦꯕ ꯑꯣ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯌꯦ ꯏꯇꯩꯃ ꯄꯥꯟꯃꯨꯈꯤꯗꯤ ꯐꯪꯗꯦꯀꯣ ꯁꯤꯗ ꯄꯥꯟꯗꯤ ꯐꯪꯉꯦ ꯑꯁꯤꯒꯁꯨ ꯄꯥꯟꯃꯨꯈꯤꯁꯦ ꯋꯥꯠꯂꯤꯌꯦ ꯏꯆꯟ ꯏꯇꯩꯃ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯌꯦ ꯁꯦꯕꯣꯠꯀ ꯌꯦꯟꯗꯦꯝꯒ ꯏꯔꯣꯟꯕꯁꯦ ꯏꯆꯦꯇꯣꯝꯕꯤꯅ ꯍꯥꯏꯕ ꯈꯨꯍꯥꯎ ꯑꯃꯅꯦ ꯏꯆꯟ ꯑꯅꯨ ꯅꯍꯥꯟꯒꯤ ꯖꯨꯒꯣꯜ ꯑꯥꯔꯇꯤꯗꯣ ꯐꯥꯔꯕꯣ ꯁꯦꯕꯣꯠ ꯌꯦꯟꯗꯦꯝ ꯑꯂꯨ ꯇꯣꯃꯦꯇꯣ ꯍꯥꯞꯄꯒ ꯏꯔꯣꯟꯕꯤꯌꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯍꯥꯎ ꯉꯥ ꯑꯌꯥꯏꯕꯁꯨ ꯈꯔ ꯊꯥꯛꯄꯤꯌꯨ ꯑꯣ ꯄꯇꯥ ꯕꯕꯥꯅ ꯏꯆꯦ ꯑꯅꯨ ꯅꯪ ꯍꯣꯂꯤꯒꯤ ꯏꯁꯩ ꯁꯛꯄ ꯐꯖꯕꯅꯦ ꯑꯣ ꯏꯆꯦ ꯑꯅꯨꯅ ꯍꯣꯂꯤ ꯏꯁꯩ ꯁꯛꯄ ꯐꯖꯕꯅꯦ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩꯁꯨ ꯈꯣꯟꯖꯦꯜꯁꯤ ꯈꯖꯤꯛ ꯅꯣꯔꯝꯂꯗꯤ ꯏꯁꯩ ꯁꯛꯂꯝꯒꯗꯕꯅꯤ
이때문에 빠마리 땀말로래 깨노 संजोय लोग दिखो जब तब एलबीदा चे अनुना सकपा आइना इरगा ओ संजोय कहाँ का रहने वाला हो? मेरे चैनल में आने के लिए स्वागत। लाइक कर दीजिए संजोय जी। काका तमो एलबीदा सकपनिना रेकॉर्ड लौथोकपा जाबसु नते दुना व्हाट्सएप्ता थारो काका तमो ओ व्हाट्सएप तो लंबर खंगदे काका तमोगी नंबर हाइगे व्हाट्सएप नंबर अदुगा नंग हाई तौरो बोबोक हाई खोंजिलदी ओजा क्वाकना इकाइजै हाइदुने ए क्वाक तो इतेमा मोइना सेमा लोरे कैनो रे एनादी मैना कु काका मोदे री मीना कु केब री इंगा दे मीना कु काका मोदे करी हानि क्या मिलता तेरा नरोन इरोन धैमानी संजोय अदुनी नंबर पिरक्के नंबर अँगोंदे लइए होस्ट ओके 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 जाए जाए व्हाट्सएप तो कैप्चर लो कोई ब्लू थोखर मारे का तमो जाक तो हाना चाथोलो वारी साबा नुंगाइनाबा ए नुंगाइ अबुंगोगा कैबा ngangminabada mamitka khana jengleini ngasi oh abungona abungona mami khana jengleini नरोन इरोन थाइमा आइना हाइबसु खंगे नंग हाइबसु खंगे करी वाबुनो छगो नाइ बिमा जानिदा बेंथौदि ngasi mahaloya कोइबा चप्रो चेना नुना संजय we are Indian we don't know you language host na no lise no ningdena no pani chia numai ichena nu sum ijerak sunda to kai maharunda Karim Harun
ꯑꯩꯕꯨ ꯏꯁꯩ ꯁꯛꯄꯗ ꯀꯩꯕ ꯆꯤꯡꯕ ꯉꯝꯂꯣꯏ ꯀ ꯍꯥꯏꯔꯤ ꯖꯥꯠꯅꯤ ꯑꯣ ꯕꯨꯂꯨ ꯀꯩꯅꯣꯅꯣ ꯆꯦꯇꯣꯝꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯂꯩ ꯂꯩ ꯕꯣꯕꯣ ꯃꯔꯨ ꯍꯩꯕꯅꯦ ꯍꯥꯏꯕ ꯃꯔꯣꯜ ꯍꯥꯏꯕꯅꯤ ꯍꯩꯕꯅꯤ ꯍꯣꯏꯗ ꯆꯠ ꯃꯑꯣꯡ ꯃꯑꯣꯡ ꯃꯤ ꯀꯨꯝꯍꯩ ꯂꯥꯛꯀꯗꯧꯅꯤ ꯉꯁꯤꯁꯨ ꯀꯥ ꯇꯥꯃꯣꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯑꯃ ꯂꯥꯛꯏ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯂꯩ ꯌꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯋꯥꯔꯤ ꯈꯔ ꯁꯥꯔꯛꯎ ꯀꯩꯅꯣ ꯆꯠꯇꯦꯍꯦ ꯃꯁꯨ ꯑꯍꯟ ꯑꯣꯏꯔꯦ ꯕꯨꯕꯣꯛ ꯑꯩꯅ ꯀꯣꯃꯦꯟ ꯍꯟꯈꯤꯕꯅꯤ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯥꯁꯤꯡꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗꯧꯕ ꯃꯤꯒꯤ ꯃꯤꯖꯥꯇꯤꯅ ꯈꯤꯇꯪ ꯁꯣꯏꯔꯛꯄꯗ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯥꯒꯤ ꯃꯖꯥꯇꯤꯕꯨ ꯍꯣꯠꯅꯕꯗ ꯑꯀꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯑꯩꯁꯨ ꯉꯥꯏꯔꯦ ꯃꯤꯁꯨ ꯉꯥꯏꯔꯦ ꯍꯥꯏꯗꯤ ꯊꯥꯗꯒꯗꯩꯗ ꯂꯧꯊꯣꯛꯀꯗꯩꯗ ꯃꯗꯨꯒꯗꯤ ꯀꯣꯃꯦꯟ ꯊꯤꯅ ꯊꯤꯅ ꯍꯪꯒꯗꯩꯗ ꯉꯥꯏꯅ ꯂꯩꯅꯕ ꯖꯥꯠꯅꯤ ꯁꯩꯇ ꯑꯩ ꯃꯅꯤꯡ ꯆꯠꯂꯨꯕ ꯑꯣ ꯑꯩꯅ ꯍꯪꯕꯅꯤ ꯏꯆꯦꯇꯣꯝꯕꯤꯗ ꯅꯍꯥꯟ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯏꯆꯦꯇꯣꯝꯕꯤ ꯊꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯒ ꯕꯦꯟꯊꯧ ꯂꯩꯅꯥꯒꯤꯗꯤ ꯁꯨꯅꯕꯅꯤ ꯑꯩꯅ ꯏꯆꯦꯇꯣꯝꯕꯤꯗꯨ ꯐꯣꯟ ꯇꯧꯗꯕ꯭ꯔꯥ ꯏꯆꯦꯇꯣꯝꯕꯤꯗꯨꯕꯨ ꯏꯁꯤꯡ ꯆꯥꯎꯅ ꯇꯧꯔꯕ ꯍꯟꯗꯛ ꯂꯥꯛꯇꯦꯅꯦ ꯍꯣꯠꯁꯦ ꯐꯦꯁꯕꯨꯛꯇ ꯉꯥꯎꯔꯕꯅꯤ ꯍꯥꯏꯌꯦ ꯕꯦꯟꯊꯧꯅ ꯉꯥꯎꯗꯦꯌꯦ ꯕꯦꯟꯊꯧ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅꯕꯅ ꯁꯨꯝ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯅꯤꯗ ꯕꯦꯟꯊꯧ ꯕꯣꯕꯣꯛ ꯍꯥꯏ ꯁꯨꯛ ꯇꯧꯈꯔꯦ ꯉꯥꯎꯗꯦꯗ ꯕꯣꯕꯣꯛ ꯑꯗꯨꯗꯤ ꯀꯣꯛ ꯂꯧꯔꯣꯏꯗꯕ ꯑꯅꯥꯕꯅꯤ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯆꯦꯅꯣ ꯍꯥꯏ ꯍꯣꯏꯌꯦ ꯏꯇꯩꯃ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯪꯉꯦ ꯑꯩꯁꯨ ꯑꯗꯨꯒ ꯁꯤꯗꯤ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯂꯨꯏꯅꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯉꯥꯡꯕ ꯈꯣꯠꯄ ꯋꯥꯍꯩ ꯋꯥꯇꯥ ꯁꯝꯅ ꯑꯃ ꯁꯣꯏꯕꯗ ꯃꯤꯅ ꯌꯦꯡꯅꯒꯗꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯁꯤꯕꯨ ꯖꯥꯇꯤ ꯃꯃꯥꯡꯗꯗꯤ ꯆꯣꯞꯍꯟꯅꯤꯡꯗꯦꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯗ ꯆꯦꯅꯨ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕ ꯍꯥꯏ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯆꯨꯝꯊꯣꯛꯄꯤꯕ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯄ ꯆꯦꯅꯨ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ ꯍꯥꯏ ꯀꯩꯅꯥꯗ ꯁꯅꯥ ꯃꯆꯥ ꯈꯔ ꯂꯧꯊꯣꯛꯑꯣ ꯊꯥꯈꯤꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯈꯪꯍꯟꯅꯤꯡꯗ ꯑꯣ 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 ꯐꯩ ꯐꯩ ꯏꯆꯦ ꯇꯣꯝꯕꯤ ꯊꯥꯔꯛꯏꯗꯣ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯗꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯥꯎꯗ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅ꯭ꯌꯨꯁꯇꯗꯤ ꯑꯩꯁ ꯐꯦꯁꯕꯨꯛꯇꯤ ꯂꯣꯏꯔꯦ ꯒꯣꯕꯤꯟꯗꯒꯤ ꯀꯔꯥꯏ ꯀꯔꯥꯏ ꯃꯐꯝꯗ ꯑꯣꯔꯣ 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 ꯆꯦꯟꯗꯅ ꯌꯨꯝꯒ ꯊꯨꯝꯅꯗꯅ ꯁꯣꯔꯥ ꯃꯐꯝꯗꯒ ꯆꯤꯌꯥꯔ ꯃꯊꯛꯇ ꯄꯨꯡ ꯀꯔꯇꯥꯔꯒ ꯊꯝꯃꯗꯅ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯎꯅꯈꯤ ꯑꯗꯨꯅꯤ ꯑꯣꯖꯥ ꯀꯣꯃꯦꯟꯗ ꯑꯃꯣꯠꯄ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯂꯤꯕ ꯀꯣꯛ ꯌꯥꯎꯗꯕ ꯈꯔ ꯂꯩ ꯑꯗꯨꯅꯤ ꯏꯇꯩꯃ ꯑꯩꯅ ꯉꯥꯡꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯅꯠꯇꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯃꯇ ꯂꯣꯏꯕꯅꯤꯅ ꯈꯔ ꯐꯕ ꯃꯊꯧ ꯇꯥꯏꯌꯦ ꯈꯤꯇꯪ ꯉꯥꯡꯕ ꯈꯣꯠꯄ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯁꯤ ꯕꯦꯟꯙꯧ ꯐꯦꯁꯕꯨꯛ ꯀꯧꯏꯍꯦ ꯆꯍꯤ ꯆꯍꯤ ꯐꯥꯔꯦ ꯁꯤꯖꯤꯟꯅꯗꯕ ꯑꯣ ꯑꯗꯨꯅꯤ ꯏꯇꯩꯃ
ꯑꯩꯈꯣꯏꯅ ꯐꯖꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯛ ꯐꯖꯕꯅ ꯆꯥꯝꯃ ꯆꯥ ꯌꯥꯄꯣꯟꯇꯦꯕ. ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯕꯦꯕꯥꯔ ꯅꯤꯇꯤ ꯁꯥꯖꯠ ꯍꯥꯏꯕꯁꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯍꯤꯟꯗꯨ ꯑꯩꯈꯣꯏꯒꯤ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯤꯗꯤ ꯃꯨꯠꯂꯣꯏꯗꯕ ꯄꯣꯠꯅꯤ. ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯃꯩꯇꯥꯅ ꯋꯥꯈꯩꯗꯉꯩ ꯁꯨꯝ ꯂꯩꯍꯧꯒꯗ꯭ꯔꯣꯝꯅꯤ ꯀꯣ. ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯇꯝꯃꯛꯄ ꯃꯇꯝꯗ ꯇꯔꯥꯒꯤ ꯆꯩꯁꯨ ꯂꯦꯡꯊꯣꯡ ꯐꯥꯏꯗꯅ ꯃꯆꯤꯟ ꯃꯅꯥꯎ 8 ꯈꯠꯅꯕꯒꯤ ꯁꯥꯖꯩ ꯃꯄꯨꯜ ꯑꯃ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯊꯤꯗꯣꯛ ꯉꯝꯗꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯄꯨꯟꯕ ꯃꯌꯥꯝ ꯅꯦꯠ ꯌꯥꯗꯦꯕꯣ. ꯅꯦꯠꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤ. ꯐꯣꯂꯦꯒꯥꯎ ꯅꯦꯠ ꯂꯥꯛꯁꯔꯦ ꯗꯤꯁꯔꯦ ꯍꯣꯁ. ꯏꯆꯟ ꯑꯅꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ. ꯌꯥꯔꯦ ꯍꯥꯏꯌꯦ ꯏꯆꯦꯇꯣꯝꯕꯤꯅ. ꯑꯁ ꯏꯆꯦꯇꯣꯝꯕꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ. ꯄꯇꯥꯕꯅ ꯍꯥ ꯍꯥ ꯅꯣꯛꯈ꯭ꯔꯦ. ꯅꯦꯠ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏꯃꯤ ꯏꯆꯦꯇꯣꯝꯕꯤ. ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯑ ꯐꯝꯃꯦ ꯅꯦꯠ ꯌꯥꯝꯃꯟꯗꯗꯅ. ꯋꯥꯔꯝꯅꯤꯀꯣ. ꯑꯩꯅꯁꯨ ꯌꯥꯝ ꯋꯥꯔꯕꯗ ꯏꯆꯦꯇꯣꯝꯕꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯝꯅꯦꯕ. ꯏꯆꯟ ꯑꯅꯨ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ. ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯑꯃ ꯆꯠꯂꯨꯔꯦ. ꯅꯦ ꯇꯣꯝꯕꯤ ꯍꯥꯏꯕ. ꯂꯩꯅꯥꯁꯨ ꯆꯠꯂꯕꯣ ꯍꯥꯏ. ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ. ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯣꯖꯥꯒꯤ ꯑꯦꯜꯕꯤꯗ. ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ. ꯑꯩꯈꯣꯏ ꯅꯨꯡꯁꯤꯗ ꯄꯇꯥ ꯕꯕꯥꯒꯤ ꯂꯥꯏꯌꯦꯡ ꯆꯠꯄꯤꯔꯨꯕ ꯌꯥꯎꯔꯕ꯭ꯔꯣ? ꯌꯥꯎꯔꯨꯔꯦ ꯏꯆꯦꯇꯣꯝꯕꯤ. ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ. ꯅꯣꯡꯃꯒꯤ ꯅꯦꯠ ꯂꯩꯇ꯭ꯔꯗꯤ ꯌꯥꯗꯕ ꯑꯦꯜꯕꯤꯅꯤ ꯍꯥꯏ. ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒꯦ ꯅꯦꯠꯁꯨ ꯌꯥꯗ꯭ꯔꯦ. ꯑꯣꯀꯦ ꯏꯇꯩꯃ ꯒꯨꯗ ꯅꯥꯏꯠ. ꯅꯦꯠ ꯌꯥꯗ꯭ꯔꯦ. ꯒꯨꯗ ꯅꯥꯏꯠ ꯅꯦꯠ ꯕꯥꯏ. ꯅꯦꯠꯁꯦ ꯋꯥꯔ ꯃꯥꯜꯂꯦ. ꯄꯇꯥ ꯕꯕꯥꯕꯨ ꯀꯩ ꯂꯝꯗꯩꯅꯣ? ꯃꯅꯥꯒꯤ ꯂꯥꯏꯌꯦꯡꯗꯣ ꯃꯌꯥꯝ ꯀꯥꯟꯅꯕ꯭ꯔꯣ? ꯀꯥꯟꯅꯩꯌꯦ ꯏꯆꯦꯇꯣꯝꯕꯤ ꯀꯥꯟꯅꯩꯌꯦ ꯃꯌꯥꯝ ꯀꯥꯟꯅꯩꯌꯦ ꯏꯆꯦꯇꯣꯝꯕꯤ. ꯄꯇꯥ ꯕꯕꯥꯅ ꯇꯩꯗꯤꯡ ꯁꯥꯔꯝꯃꯦ. ꯑꯗꯩꯗꯤ ꯏꯆꯟ ꯑꯅꯨꯅ ꯅꯦꯠ ꯌꯥꯗ꯭ꯔꯦꯅ ꯁꯤꯒꯅꯦꯜ ꯄꯤꯔꯝꯃꯦ. ꯎꯏꯕꯒ ꯅꯦꯠ ꯂꯩꯕꯒ ꯑꯋꯥꯠꯄ ꯑꯃ ꯁꯨꯝ ꯂꯩꯕꯅꯦ ꯍꯥꯏ. ꯆꯦꯇꯣꯝꯕꯤ ꯍꯣꯁꯁꯦ ꯅꯣꯡꯃꯒꯤ ꯑꯋꯥꯠꯄ ꯑꯃ ꯑꯣꯏꯕꯅꯦ ꯍꯥꯏ. ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯦ. ꯀꯩꯗꯧꯅꯤ ꯅꯦꯠꯇꯨꯅꯗꯤ ꯑꯩꯅ ꯐꯥꯅ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ. ꯑꯃꯨꯛꯁꯨ ꯗꯤꯜꯂꯤ ꯌꯧꯔꯤ, ꯑꯃꯨꯛꯁꯨ ꯕꯦꯡꯒꯂꯣꯔ ꯌꯧꯔꯤ, ꯑꯃꯨꯛꯁꯨ ꯆꯦꯟꯅꯥꯏ ꯌꯧꯔꯤ, ꯑꯃꯨꯛꯁꯨ ꯍꯥꯏꯗ꯭ꯔꯕꯥꯠ ꯌꯧꯔꯤ, ꯑꯃꯨꯛꯁꯨ ꯃꯅꯤꯄꯨꯔ ꯌꯧꯔꯤ, ꯑꯃꯨꯛꯁꯨ ꯃꯤꯖꯣꯔꯥꯝ ꯌꯧꯔꯤ ꯀꯣ. ꯅꯦꯠ ꯍꯥꯏꯕꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯗꯨꯕꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯃꯤ ꯏꯆꯦꯇꯣꯝꯕꯤ ꯅꯦꯠꯁꯦ. ꯕ꯭ꯂꯨ ꯃꯌꯨꯝ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯋꯥꯔꯤꯗꯣ. ꯐꯣꯂꯤꯒꯥꯎ ꯅꯦꯠ ꯈꯨꯅꯨꯡ ꯈꯨꯜꯒꯤ ꯅꯦꯠꯅꯤ ꯆꯦꯇꯣꯝꯕꯤ ꯍꯥꯏ. ꯑꯣꯏꯃꯥꯏꯃꯥꯏ ꯊꯣꯏꯕꯅ. ꯊꯣꯏꯕ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ. ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯂꯩꯅꯥ ꯀꯥꯏꯗꯅꯣ ꯀꯗꯥꯏꯅꯣꯃꯤ ꯍꯥꯏ. ꯈꯥꯏꯗꯦꯝ ꯁꯁꯤꯀꯥꯟꯇꯅ ꯀꯩꯗꯧꯕ ꯌꯦꯡꯅꯔꯨꯒꯦ? ꯈꯥꯏꯗꯦꯝ ꯁꯁꯤꯀꯥꯟꯇ ꯊꯥꯒꯠꯆꯔꯤ. ꯑꯩꯒꯤ ꯑꯦꯜꯕꯤ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯑꯗꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯤꯟꯕꯤꯔꯝꯃꯨ. ꯀꯩꯗꯧꯕ ꯌꯦꯡꯅꯔꯨꯒꯦ? ꯌꯥꯎꯅꯔꯨꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯅꯔꯒꯦ? ꯀꯩꯁꯨ ꯊꯣꯏꯕ ꯌꯥꯎꯅꯗꯦꯗ. ꯆꯦꯇꯣꯝꯕꯤ ꯍꯣꯁꯁꯦ ꯊꯃꯣꯏ ꯆꯥꯛꯅ ꯆꯥꯛꯅ ꯅꯣꯛꯁꯟꯅꯔꯤꯅꯤ ꯍꯥꯏ. ꯂꯩꯅꯥꯒꯤ ꯃꯤꯡ ꯍꯣꯡꯉꯕꯣ ꯍꯥꯏ ꯏꯆꯦꯇꯣꯝꯕꯤꯅ. ꯄꯇꯥ ꯕꯕꯥ ꯍꯥꯏꯅ ꯂꯩꯔꯤꯁꯤꯅꯤ ꯏꯆꯦꯇꯣꯝꯕꯤ.
ꯈꯥꯏꯗꯦꯝ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯣ꯫ ꯂꯥꯏꯅꯤꯡ ꯃꯤꯡ ꯍꯣꯡꯕ ꯍꯣꯡꯉꯝꯃꯤ꯫ ꯊꯣꯏꯕ ꯀꯅꯥꯒꯤ ꯑꯦꯜꯕꯤ ꯊꯥꯒꯦ ꯍꯥꯏꯉꯦ ꯕꯦꯟꯊꯣꯂꯩꯅꯥꯅ ꯂꯥꯏꯔꯤꯛ ꯇꯨꯁꯟꯕꯤꯔꯝꯃꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯅꯦꯠꯁꯤ ꯌꯥꯝꯅ ꯋꯥꯅ ꯑꯩ ꯂꯩꯖꯔꯤꯅꯤꯀꯣ ꯆꯦꯇꯣꯝꯕꯤ꯫ ꯆꯦꯇꯣꯝꯕꯤ ꯃꯤꯡ ꯍꯥꯏꯒꯅꯨ ꯍꯥꯏ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯃꯔꯝꯗꯤ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯣ ꯑꯩꯅ ꯀꯣꯛ ꯉꯥꯎꯔꯤꯕ ꯑꯩꯒꯤ ꯃꯔꯝꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ? ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯈꯪꯗꯦꯕꯣ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯔꯤꯀꯦꯠ ꯌꯦꯡꯂꯤ꯫ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯦ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯊꯣꯏꯕ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯔꯥꯎ ꯇꯌꯥꯝ ꯂꯩꯃꯤꯟꯅꯕ ꯇꯥꯏꯕꯪ ꯍꯥꯏꯕꯁꯦ ꯑꯇꯥꯡꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯒ ꯂꯣꯏꯅ ꯍꯟꯒꯗꯧꯃꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯤꯡꯉꯤꯉꯩꯗ ꯂꯩꯔꯤꯉꯩꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅꯦꯅ ꯈꯟꯕꯤꯔꯒ ꯊꯣꯏꯕ ꯁꯔꯃ ꯆꯠꯇ꯭ꯔꯕꯣ ꯍꯥꯏ ꯊꯣꯏꯕ ꯍꯧꯖꯤꯛ ꯈꯦꯂꯥ ꯍꯧꯕꯇ ꯉꯥꯏꯔꯤꯕ꯭ꯔꯥ? ꯐꯥꯔꯁ ꯕꯦꯇꯤꯡ ꯀꯅꯥꯅꯣ? ꯊꯣꯏꯕ ꯁꯔꯃ ꯆꯠꯇ꯭ꯔꯕꯣ? ꯑꯩꯅ ꯀꯣꯛ ꯉꯥꯎꯔꯤꯕ ꯍꯥꯏ ꯏꯆꯦꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ? ꯀꯨꯏꯔꯦꯗ ꯍꯧꯕ ꯁꯦꯀꯦꯟ ꯏꯟꯗꯤꯡꯅꯤ꯫ ꯑꯣ ꯁꯦꯀꯦꯟ ꯏꯟꯅꯤꯡ ꯀꯅꯥ ꯄꯥꯏꯔꯤꯕ? ꯂꯩꯅꯥ ꯗꯕꯩ ꯊꯤꯕꯗ ꯀꯣꯛꯀ ꯉꯥꯎ ꯈꯪꯗꯕꯩ ꯊꯤꯕꯗ ꯀꯣꯛꯀ ꯉꯥꯎꯔꯦ ꯍꯥꯏ꯫ ꯂꯩꯅꯥꯗꯤ ꯄꯠꯇꯥ ꯕꯕꯥ ꯑꯣꯟꯈ꯭ꯔꯦꯗꯅ ꯑꯣꯟꯈ꯭ꯔꯦ ꯄꯇꯥ ꯕꯕꯥ ꯑꯍꯨꯝ ꯁꯨꯕꯅꯤ ꯊꯥꯔꯅꯤ꯫ ꯁꯦꯀꯦꯟ ꯑꯃꯁꯨ ꯊꯣꯛꯂꯝꯃꯤ ꯑꯍꯨꯝ ꯁꯨꯕꯗ ꯕꯦꯟꯙꯧꯅꯤ꯫ ꯆꯦꯇꯣꯝꯕꯤꯅ ꯉꯥꯎꯔꯤꯗꯤ ꯀꯣꯆꯀꯤ ꯅꯦꯠ ꯑꯄꯠꯄ ꯎꯕꯗ ꯁꯔꯝꯗ ꯆꯠꯂꯨꯕ ꯁꯔꯃꯥꯗ ꯆꯠꯂꯨꯕ꯫ ꯁꯔꯃꯥꯒꯤꯗꯤ ꯃꯤ ꯌꯥꯝ ꯀꯔꯝꯕ ꯁꯔꯃꯥꯅꯣ? ꯁꯔꯃꯥ ꯌꯥꯝꯃꯤ꯫ ꯊꯣꯏꯕ ꯑꯩ ꯂꯩꯅꯥ ꯑꯥꯏꯗꯤ ꯌꯥꯗꯅ ꯂꯩꯔꯦ꯫ ꯑꯁ ꯂꯩꯅꯥ ꯀꯩꯗꯧꯔꯨꯔꯦ? ꯑꯁ ꯂꯩꯅꯥ ꯍꯥꯏ ꯊꯣꯏꯕ ꯑꯩ ꯂꯩꯅꯥ ꯑꯥꯏꯗꯤ ꯌꯥꯗꯅ ꯂꯩꯔꯦ꯫ ꯄꯇꯥ ꯕꯕꯥ ꯀꯤ ꯖꯥꯏ꯫ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯕ꯫ ꯑꯣꯀꯦ
ꯌꯥꯅꯕ ꯍꯣꯠꯅꯧ ꯌꯥꯅꯕ ꯍꯣꯠꯅꯧ ꯁꯦꯝꯃꯒ ꯂꯣꯏ ꯌꯥꯗꯣꯏꯅꯤ ꯕꯦꯟꯊꯧ ꯅꯦꯠ ꯌꯥꯗꯅ ꯃꯥꯡꯒꯣꯟ ꯐꯝꯃꯤꯁꯤ ꯇꯧ ꯑꯣ ꯍꯣ ꯍꯣ ꯈꯪꯗꯦꯅꯦ ꯏꯃꯦꯜ ꯑꯥꯏ ꯗꯤ ꯅꯝꯕꯔ ꯈꯪꯗꯅ ꯂꯩꯔꯤ ꯐꯂꯣ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯀꯣꯛ ꯌꯥꯗ꯭ꯔꯦ ꯕꯨꯕꯣꯛꯁꯦ ꯉꯁꯤꯡ ꯃꯀꯣꯛ ꯆꯥꯎ ꯉꯁꯤꯡ ꯃꯀꯣꯛ ꯔꯧ ꯃꯊꯥ ꯈꯥꯎ ꯃꯊꯥ ꯁꯥꯟꯇꯤ ꯍꯣꯏꯕꯣ ꯑꯩꯅ ꯅꯨꯡꯉꯥꯏꯔꯒ ꯍꯣꯁ ꯅꯪ ꯅꯣꯛꯎꯀꯣ ꯍꯥꯏ ꯅꯣꯛꯄ ꯅꯠꯇꯦꯗ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯅꯤꯗ ꯑꯩꯅ ꯅꯣꯛꯏꯗꯣ ꯍꯣꯠꯄ ꯂꯦꯞꯀꯅꯨ ꯑꯣꯠꯄ ꯂꯦꯞꯀꯅꯨ ꯁꯨꯝ ꯃꯔꯥꯏꯅ ꯌꯥꯖꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯇꯨꯝꯅꯤꯡꯉꯕꯣ ꯏꯃꯦꯜꯗꯣ ꯇꯥꯆꯧꯒꯤ ꯃꯆꯥ ꯅꯨꯄꯥꯅ ꯍꯥꯡꯕꯤꯈꯤꯕ ꯑꯗꯣ ꯃꯥꯛꯅ ꯀꯥꯎꯔꯦ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯏꯁꯟꯅ ꯊꯝꯃꯝꯃꯗꯤ ꯐꯕ ꯑꯥꯏ ꯗꯤ ꯅꯝꯕꯔꯗꯣ ꯑꯣ ꯍꯥ ꯍꯀꯥꯝ ꯆꯜꯂꯦꯕꯣ ꯏꯆꯦ ꯇꯣꯝꯕꯤ ꯑꯦꯜ ꯕꯤ ꯊꯥꯕꯒꯁꯦ ꯋꯥꯏꯗ ꯕꯦꯟꯙꯧ ꯐꯝꯅ ꯍꯣꯏ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯀꯥꯏꯅꯅꯤꯡꯗꯕ ꯃꯅꯦ ꯑꯉꯥꯡꯗꯣ ꯊꯕꯛꯁꯨ ꯆꯠꯄ ꯃꯇꯝ ꯁꯪꯗꯕ ꯑꯣ ꯅꯨꯡꯗꯥꯡꯗꯤ ꯁꯪꯉꯤꯗꯅ ꯅꯨꯡꯗꯥꯡꯗꯣ ꯍꯦꯛ ꯌꯦꯡꯍꯜꯂꯣ ꯅꯣꯡꯃ ꯑꯦꯜꯕꯤ ꯀꯣꯏꯗ꯭ꯔꯥ ꯀꯩꯗꯧꯔ ꯐꯖꯅ ꯑꯝꯇꯪ ꯌꯦꯡꯍꯜꯂꯣ ꯇꯔꯥꯗ ꯂꯥꯛꯏ ꯏꯍꯦ ꯌꯥꯝ ꯊꯦꯡꯉꯤꯅ ꯁꯟꯗꯦꯗꯤ ꯆꯠꯂꯝꯃꯣꯏꯗꯅ ꯁꯟꯗꯦꯗ ꯌꯦꯡꯍꯜꯂꯣ ꯏꯆꯦ ꯇꯣꯝꯕꯤ ꯇꯨꯝꯅꯤꯡꯉꯕꯣ
ꯁꯟꯗꯦꯗꯣ ꯁꯥꯏꯠꯇ ꯑꯃꯨꯛ ꯆꯠꯂꯤꯅꯤ ꯏꯍꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯝꯕꯒꯤꯗꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯁꯥꯏꯅ ꯂꯣꯏꯁꯜꯂꯗꯕꯅꯤ ꯃꯔꯛꯇ ꯅꯦꯠ ꯌꯥꯔꯣꯏꯗꯕꯗꯨꯅ ꯃꯇꯝꯁꯦ ꯃꯤꯛꯁ ꯑꯣꯏꯔꯦ ꯃꯁꯨ ꯉꯁꯤ ꯎꯏꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯔꯒꯦ ꯍꯀꯥꯝ ꯉꯁꯥꯏꯅ ꯆꯟꯈ꯭ꯔꯦꯗ ꯕꯦꯟꯙꯧꯅ ꯋꯥꯇꯥ ꯇꯧꯔꯛꯀꯅꯦꯅ ꯎꯏꯗꯕ ꯈꯥꯡꯕꯅꯦ ꯑꯩꯁꯨ ꯃꯁꯨ ꯉꯁꯤ ꯎꯏꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯔꯒꯦ ꯁꯨꯝ ꯕꯦꯟꯙꯧꯅ ꯋꯥꯇꯥ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯈꯥꯡꯕꯅꯤ ꯉꯁꯥꯏꯅ ꯍꯛꯀꯥꯝ 3-4 ꯆꯟꯈ꯭ꯔꯕꯅꯤ ꯎꯏꯔꯒ ꯄꯛꯆꯩꯅꯦ ꯃꯁꯨ ꯑꯆꯨꯝꯕꯔ ꯕꯦꯟꯙꯧ ꯎꯏꯔꯒꯦ ꯀꯅꯥꯅꯣ ꯃꯦꯁꯦꯟꯖꯔꯗ ꯑꯣꯖꯥꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣꯅ ꯍꯥꯏꯌꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯁꯨꯒꯤ ꯚꯤꯗꯤꯑꯣ ꯏꯁꯩ ꯑꯃ ꯍꯥꯞꯄꯤꯒꯦ ꯇꯧꯕ ꯍꯥꯞꯄꯣ ꯃꯩꯇꯩꯔꯣꯟꯒꯤꯔ ꯍꯤꯟꯗꯤꯒꯤꯔ ꯍꯥꯞꯄꯣ ꯕꯦꯟꯙꯧ ꯐꯖꯕ ꯏꯁꯩ ꯈꯜꯂꯒ ꯃꯩꯇꯩꯔꯣꯟꯒꯤꯔꯥ ꯍꯤꯔꯣꯅꯤ ꯑꯣꯏꯔꯝꯒꯅꯤ ꯌꯥꯏ ꯅꯠꯇꯦ ꯅꯤꯄꯥ ꯃꯥꯜꯂꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯃꯁꯨ ꯅꯤꯄꯥꯅꯤ ꯕꯦꯟꯙꯧ ꯏꯆꯦꯇꯣꯝꯕꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯊꯣꯏꯕꯤꯒꯤ ꯕꯥꯁꯣꯟ ꯁꯣꯏꯗ꯭ꯔꯦꯀꯣ ꯃꯁꯨ ꯀꯅꯥ ꯊꯣꯏꯕꯤ ꯕꯦꯟꯙꯧ ꯏꯆꯟ ꯑꯅꯨꯒꯤ ꯅꯝꯕꯔꯗꯣ ꯋꯥꯆꯞꯇ ꯀꯥꯞꯁꯤꯜꯂꯛꯑꯣ ꯃꯁꯨ ꯄꯨꯖꯥ ꯆꯠꯀꯗ꯭ꯔꯣ ꯕꯦꯟꯙꯧ ꯑꯩ ꯅꯨꯃꯤꯠ 5ꯅꯤ ꯏꯠ ꯈꯣꯂꯥꯗ ꯂꯩꯔꯦꯅꯦ
ꯀꯣꯏꯕ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯦ. ꯍꯣꯏ ꯆꯦ ꯑꯅꯨꯒꯤ ꯀꯥꯞꯂꯛꯀꯦ. ꯑꯗꯨꯅꯦ ꯑꯩ ꯗꯨꯔꯒꯥ ꯄꯨꯖꯥ ꯏꯗ ꯈꯣꯂꯥꯗ ꯂꯩꯔꯦ. ꯑꯩ ꯂꯧꯗꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯅ ꯄꯤꯔꯛꯇꯅ ꯑꯣꯖꯥ ꯕꯁꯟꯇꯒ ꯊꯧꯒꯜ ꯐꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩ ꯂꯧꯁꯜꯂꯦ. ꯏꯗ ꯈꯨꯂꯥꯒꯤ ꯂꯥꯛꯄꯗꯣ ꯍꯣꯏ ꯏꯗ ꯈꯨꯂꯥꯒꯤ ꯑꯍꯥꯟꯕꯗ ꯑꯅꯤꯁꯨꯕ ꯃꯥꯟꯇꯣꯞꯇꯣ ꯑꯗꯨꯗꯅꯤ. ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯆꯪꯉꯛꯄꯗꯅꯦ ꯑꯅꯤꯁꯨꯕ ꯂꯥꯏꯁꯪꯗꯣ ꯑꯗꯨꯒꯅꯤ. ꯑꯍꯥꯟꯕꯒꯤ ꯂꯥꯏꯁꯪꯗꯨ ꯃꯥꯟꯗꯣꯞꯇꯣ ꯅꯠꯇꯦ ꯑꯅꯤꯁꯨꯕ ꯂꯥꯏꯁꯪꯗꯨꯒ ꯆꯥꯎꯅ ꯔꯙꯥ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯐꯣꯇꯣ ꯆꯥꯎꯅ ꯊꯦꯠꯄꯅꯤ ꯃꯟꯗꯤꯔꯗꯣ ꯑꯗꯨꯒꯅꯤ ꯕꯦꯟꯗꯧ. ꯍꯥꯏꯗꯤ ꯄꯨꯖꯥ ꯍꯧꯖꯤꯛꯀꯥꯟ ꯉꯟ ꯉꯟ ꯂꯣꯏꯕꯅꯤꯅꯅꯦ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ. ꯏꯗ ꯈꯨꯂꯥꯒꯤꯗꯣ ꯑꯩꯁꯨ ꯌꯦꯡꯉꯦ. ꯑꯣ ꯃꯌꯥꯝ ꯏꯆꯦ ꯇꯣꯝꯕꯤꯅ ꯃꯌꯥꯝ ꯀꯩꯕ ꯄꯥꯡꯈꯣꯛꯀ ꯊꯥꯡꯖꯤꯡꯒ ꯐꯨꯠꯂꯒ ꯏꯔꯣꯟꯕꯗꯣ ꯆꯥꯕꯤꯌꯨ ꯍꯥꯎꯕꯅꯦ. ꯍꯣꯏ ꯄꯥꯡꯈꯣꯛꯀ ꯊꯥꯡꯖꯤꯡꯒꯗꯤ ꯏꯔꯣꯝꯕ ꯍꯥꯎꯏ ꯍꯥꯏꯅꯩꯌꯦ ꯆꯦ ꯇꯣꯝꯕꯤ. ꯏꯗ ꯈꯨꯂꯥꯒꯤꯗꯣ ꯂꯣꯏꯅ ꯈꯪꯖꯩ ꯏꯅꯝꯃꯁꯨ. ꯑꯣ ꯑꯗꯨꯗꯤ ꯂꯥꯛꯎꯗꯅ ꯕꯦꯟꯊꯣ ꯏꯗ ꯈꯨꯂꯥꯒꯤ ꯄꯨꯖꯥꯗꯣ. ꯅꯣꯏꯗꯨꯒꯩꯗꯤ ꯌꯥꯝ ꯊꯥꯞꯄ ꯅꯠꯇꯦ. ꯍꯥꯎꯏ ꯍꯥꯏꯅꯩ ꯏꯆꯦ ꯇꯣꯝꯕꯤ. ꯄꯥꯡꯈꯛꯀ ꯑꯗꯒꯤꯗꯤ ꯊꯥꯡꯖꯤꯡꯒ ꯏꯔꯣꯝꯕꯁꯤ ꯌꯥꯝ ꯍꯥꯎꯏꯗꯤ ꯍꯥꯏ. ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯆꯥꯔꯨꯗ꯭ꯔꯤꯗ. ꯑꯩꯗꯤ ꯕꯦꯟꯗꯧ ꯏꯆꯦ ꯇꯣꯝꯕꯤ ꯈꯔ ꯂꯦꯡꯒꯜꯂꯦꯕꯀꯣ ꯑꯗꯨꯅ ꯄꯥꯟ ꯆꯥꯕ ꯀꯤꯅ ꯆꯥꯏ ꯂꯦꯡꯒꯗ꯭ꯔꯅ. ꯅꯦꯅꯦ ꯂꯩꯅꯥ ꯃꯁꯨ ꯅꯦꯅꯦ ꯂꯩꯅꯦ ꯃꯁꯨ ꯍꯥꯏ. ꯑꯣ ꯅꯦꯅꯦ ꯂꯩꯔꯗꯤ ꯀꯣꯏꯔꯛꯎꯗꯅ ꯄꯨꯖꯥꯗ. ꯑꯩ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯄꯨꯖꯥ ꯄꯨꯗꯣꯏꯅꯤ. ꯑꯣꯏꯗꯤꯕꯁ ꯇꯥꯡ 19ꯗꯒꯤ ꯍꯧꯔꯅꯤ. ꯇꯥꯡ ꯑꯃꯅ ꯅꯕꯃꯤꯅꯤ. ꯇꯥꯡ ꯑꯅꯤꯅ ꯂꯥꯏ ꯊꯥꯗꯕ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯤ ꯐꯌꯥꯝ ꯂꯩꯔꯝꯕꯅꯤ ꯅꯦꯠꯇꯨꯅ ꯆꯠꯈ꯭ꯔꯦ. ꯏꯆꯟ ꯑꯅꯤꯁꯨ ꯕꯥꯏ ꯄꯤꯔꯝꯃꯦ. ꯏꯇꯦꯝꯃ ꯔꯟꯖꯤꯇꯥ ꯊꯣꯛꯈ꯭ꯔꯦ. ꯕ꯭ꯂꯨ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯕ ꯊꯣꯛꯈ꯭ꯔꯦ. ꯆꯤꯇ꯭ꯔꯥꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯀꯨꯏꯔꯝꯗꯦ ꯃꯥꯛꯇꯤ. ꯅꯦꯠ ꯌꯥꯗꯅ ꯊꯣꯛꯂꯨꯔꯦ ꯑꯩꯗꯤ. ꯑꯣ ꯏꯆꯟ ꯑꯅꯨ ꯑꯃꯨꯛꯀ ꯂꯥꯛꯑꯦ. ꯅꯨꯃꯤꯠ ꯃꯉꯥꯅꯤꯗꯨꯒꯤ ꯄꯩꯁꯥ ꯀꯌꯥ ꯐꯪꯒꯅꯤ ꯎꯄꯥ. ꯏꯆꯦ ꯇꯣꯝꯕꯤ ꯃꯁꯦ ꯍꯥꯏꯗꯤ ꯃꯐꯝ ꯃꯐꯝꯗ ꯂꯩꯔꯦꯀꯣ ꯏꯆꯦ ꯇꯣꯝꯕꯤ. ꯊꯥꯞꯄꯒꯅ ꯁꯨꯝ ꯃꯉꯥꯅꯤ ꯑꯗꯨꯒ 5,000 ꯗꯈꯤꯅꯥ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯤ. 8 ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯤ. 9,000 ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯤ ꯏꯆꯦ ꯇꯣꯝꯕꯤ. ꯑꯩꯗꯤ ꯃꯪꯇꯤꯛꯅꯗꯦꯗ. ꯑꯩꯗꯤꯅꯦ ꯃꯉꯥꯅꯤꯗ ꯂꯨꯄꯥ ꯑꯁꯨꯛꯇꯨ ꯀꯥꯏꯅ ꯍꯥꯏꯖꯗꯦ ꯏꯆꯦ ꯇꯣꯝꯕꯤ. ꯅꯦꯖꯥꯅ ꯊꯣꯛꯂꯨꯕꯅꯦ ꯏꯗ ꯈꯨꯂꯥꯗ ꯂꯩꯗꯣꯏꯔꯃꯁꯨ ꯑꯩ ꯂꯣꯏꯔ ꯂꯥꯛꯀꯅꯤ. ꯀꯀꯥ ꯇꯥꯃꯣ ꯄꯣꯊꯥꯔꯣ
ꯋꯥꯗ꯭ꯔꯤꯕꯣ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯄꯣꯊꯥꯔꯅꯤ ꯀꯥ ꯇꯥꯃꯣ ꯃꯤꯅꯤꯠ ꯇꯔꯥꯇ ꯉꯥꯏꯔꯦꯀꯣ ꯍꯌꯦꯡꯁꯨ ꯅꯥꯏꯠꯇꯤ ꯃꯄꯨꯡꯕ ꯏꯁꯩ ꯂꯩꯌꯦꯕꯅꯦ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯨꯅꯕꯁꯦ ꯃꯌꯥꯝꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣꯗ ꯑꯗꯨꯒꯅꯤ ꯏꯆꯟ ꯅꯪꯁꯨ ꯋꯥꯔꯅꯤ ꯄꯣꯊꯥꯔꯣ ꯀꯀꯥꯁꯨ ꯂꯣꯏꯁꯜꯂꯅꯤꯗ ꯆꯦꯅꯨ ꯍꯣꯁꯇꯣ ꯀꯣꯛ ꯉꯥꯎꯍꯜꯂꯣꯏ ꯑꯗꯨꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯗꯤ ꯄꯨꯖꯥ ꯂꯧꯕꯁꯤ ꯗꯈꯤꯅꯥ ꯂꯨꯄꯥ ꯑꯗꯨꯛꯀꯤ ꯑꯣꯏꯅ ꯍꯥꯏꯖꯗꯦ ꯃꯣꯏꯅ ꯈꯪꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯨꯕꯨ ꯄꯤꯛꯄ ꯈꯪꯗꯦ ꯆꯥꯎꯕ ꯈꯪꯗꯦ 5,500 ꯇꯔꯨꯛꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯁꯣꯏꯗ꯭ꯔꯦ ꯏꯆꯦ ꯇꯣꯝꯕꯤ ꯗꯈꯤꯅꯥꯗ ꯀꯀꯥ ꯇꯥꯃꯣꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯦ ꯑꯗꯨꯅꯤ ꯏꯆꯦ ꯇꯣꯝꯕꯤ 8,000 ꯇꯧꯔꯛꯄ ꯌꯥꯎꯔꯤ ꯑꯗꯩꯗꯤ 3 ꯌꯧꯕꯗ 9 ꯇꯧꯔꯛꯄ ꯌꯥꯎꯔꯤ 5 ꯇꯧꯔꯛꯄ ꯌꯥꯎꯔꯤ ꯏꯆꯦ ꯇꯣꯝꯕꯤ ꯑꯗꯨ 5ꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯁꯣꯏꯗ꯭ꯔꯦ ꯏꯆꯦ ꯇꯣꯝꯕꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤꯀꯣ ꯑꯩꯗꯤ ꯁꯨꯝ ꯁꯟꯗꯥꯒ ꯄꯨꯖꯥ ꯂꯣꯏꯔ ꯁꯨꯝ ꯍꯜꯂꯛꯀꯅꯤꯗ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯄꯨꯖꯥ ꯊꯦꯡꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡ 3:30 9ꯗ ꯁꯨꯝ ꯂꯣꯏꯔꯦ ꯃꯁꯨ ꯁꯣꯔꯥꯠꯇꯤ ꯀꯌꯥ ꯂꯧꯒꯅꯤꯌꯦ ꯕꯦꯟꯙꯧꯒꯤ ꯁꯣꯔꯥꯠꯇꯗꯤ ꯁꯑꯣꯏꯗ ꯁꯦꯕꯥ ꯌꯥꯎꯅꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯋꯦꯜꯀꯥꯝ ꯇꯧꯕ ꯂꯩ ꯆꯥꯏꯕ ꯄꯩꯁꯥ ꯊꯥꯕ ꯇꯧꯅꯤ ꯕꯦꯟꯙꯧꯒꯤꯗꯤ ꯏꯆꯦ ꯔꯥꯅꯨ ꯅꯪ ꯋꯥꯔꯅꯤ ꯄꯣꯊꯥꯔꯁꯤ ꯀꯀꯥ ꯇꯥꯃꯣꯁꯨ ꯀꯨꯏꯔꯔꯣꯏ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯁꯩꯐꯝ ꯑꯃꯗꯔꯣ 5,500 ꯇꯔꯨꯛ ꯍꯥꯏꯁꯦ ꯀꯀꯥ ꯇꯥꯃꯣ ꯑꯃꯅꯤ ꯏꯆꯟ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯑꯦꯔꯤꯌꯥꯗꯅꯦ ꯅꯪ ꯈꯪꯉꯤꯗꯨꯅꯤꯗꯅꯀꯣ ꯁꯨꯝ 8,000 3 5 ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯌꯦ ꯏꯆꯟ ꯇꯣꯝꯕꯤ ꯁꯦꯕꯥꯒ ꯃꯊꯧ ꯇꯥꯗꯦꯍꯦ ꯍꯥꯏ ꯑꯩꯗꯤ ꯕꯦꯟꯗꯧꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯆꯥ ꯄꯤꯊꯛꯄ ꯐꯝꯕ ꯂꯥꯛꯄ ꯁꯤꯟꯕ ꯈꯣꯠꯄ ꯇꯧꯅꯤ ꯑꯗꯨꯅꯤ ꯏꯆꯦ ꯔꯥꯅꯨ ꯑꯊꯥꯞꯄ ꯆꯠꯂꯗꯤ ꯃꯃꯜ ꯈꯔ ꯀꯜꯂꯦꯀꯣ ꯖꯥꯕ꯭ꯔꯤꯕꯣꯟꯒ ꯆꯠꯂꯗꯤ ꯄꯊ꯭ꯔꯥꯀꯥꯟꯗꯤꯒ ꯆꯠꯂꯒꯗꯤ ꯂꯨꯄꯥ 10,000 10 ꯑꯗꯨꯃꯥꯏꯅꯒ ꯑꯗꯨꯝ ꯇꯧꯔꯦ ꯏꯆꯟ ꯃꯤꯒ ꯄꯤꯖꯔꯣ ꯌꯥꯏ ꯀꯩꯗꯧꯅꯤ ꯏꯁꯤꯡ ꯄꯤꯊꯛꯑ ꯇꯣꯛꯇꯣꯏꯔꯥ ꯕꯦꯟꯙꯧ ꯁꯤꯔ ꯀꯃꯥꯏꯅ ꯈꯪꯅꯕꯨ ꯅꯨꯄꯥ ꯃꯌꯥꯝ ꯇꯧꯔꯛꯀꯗꯣꯏꯅꯣ ꯀꯩꯅꯣ ꯂꯩꯅꯥꯅ ꯉꯥꯡꯕꯗꯤ ꯍꯥꯏ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯀꯥꯏꯗꯅꯕꯒꯤ ꯇꯧꯒꯅꯤ ꯍꯣꯏꯗ ꯆꯥ ꯀꯥꯞ ꯑꯃꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯒ ꯑꯗꯨꯝ ꯌꯥꯔꯦꯅ ꯕꯦꯟꯙꯧ ꯑꯇꯩ ꯄꯤꯖꯅꯤꯡꯗ꯭ꯔꯁꯨ ꯆꯥꯛ ꯀꯥꯞ ꯑꯃꯗꯤ ꯄꯤꯊꯛꯄ ꯌꯥꯏꯗꯅ ꯂꯩꯅꯥꯅ ꯉꯥꯡꯕꯗꯤ ꯍꯥꯏ ꯀꯀꯥ ꯖꯣꯏ ꯇꯨꯝꯅꯤꯡꯉꯦ ꯄꯣꯊꯥꯔꯒꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯏꯆꯟ ꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯏꯆꯟ ꯔꯥꯅꯨ ꯒꯨꯗ ꯅꯥꯏꯠ ꯄꯦꯜꯂꯦꯍꯦ ꯅꯦꯠꯁꯦ ꯕꯣꯕꯣꯛ ꯒꯨꯗ ꯅꯥꯏꯠ ꯏꯆꯟ ꯔꯥꯅꯨ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯆꯠꯂꯦ ꯕꯣꯕꯣꯛ ꯑꯩꯒꯤ ꯏꯆꯟ ꯔꯥꯅꯨ ꯅꯨꯡꯁꯤꯕ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯔꯣꯀꯣ ꯏꯆꯟ ꯅꯥꯕ ꯌꯥꯗꯦ ꯂꯩꯅꯥꯗꯤ ꯑꯩ ꯅꯦꯠꯀ ꯂꯩꯔꯅꯤ ꯍꯥꯏ ꯑꯩ ꯅꯥꯛꯇ ꯂꯩꯔꯅꯤ ꯌꯥꯝ ꯐꯩꯌꯦ ꯏꯆꯦ ꯇꯣꯝꯕꯤ ꯂꯩꯃꯤꯟꯅꯔꯣ ꯅꯦꯠꯁꯦ ꯍꯥꯏ ꯏꯆꯟ ꯔꯥꯅꯨ ꯄꯣꯊꯥꯔꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯏꯆꯤꯟ ꯅꯨꯄꯥ ꯎꯅꯁꯤ ꯏꯆꯥ ꯏꯄꯥ ꯎꯅꯁꯤꯀꯣ ꯏꯆꯦ ꯇꯣꯝꯕꯤꯒ ꯂꯩꯐꯝ ꯉꯥꯡꯅꯔꯦꯅꯦ ꯃꯁꯨ ꯌꯥꯝ ꯐꯩ ꯑꯊꯥꯕ ꯁꯦꯜꯂꯣ ꯀꯀꯥ ꯇꯥꯃꯣ ꯌꯨꯝꯕꯨꯒꯤ ꯗꯈꯤꯅꯥꯔꯣ ꯌꯨꯝꯕꯨꯒꯤ ꯗꯈꯤꯅꯥꯅꯤ ꯏꯆꯟ ꯏꯁꯣꯔꯒꯤ ꯁꯣꯏꯗꯒ ꯂꯣꯏꯔꯦ ꯍꯣꯏ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯀꯥꯏꯗꯅꯕꯒꯤ ꯇꯧꯒꯅꯤ ꯅꯦꯠꯁꯦ ꯐꯣꯜꯂꯤꯒꯥꯎ ꯅꯦꯠ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯅꯤ ꯏꯆꯟ ꯔꯥꯅꯨ ꯌꯨꯝꯕꯨꯒꯤ ꯗꯈꯤꯅꯥꯅꯤ ꯍꯥꯏꯔꯤꯁꯦ 3 9 ꯍꯥꯏꯔꯤꯁꯦ ꯊꯥꯕ ꯅꯠꯇ ꯊꯥꯕꯗꯤ ꯀꯔꯤꯝ ꯊꯤꯛ ꯂꯩ ꯄꯣꯟꯇꯦꯗ ꯀꯌꯥꯝ ꯐꯪꯒꯅꯤ ꯐꯪꯉꯣꯏ ꯍꯥꯏ ꯉꯝꯄꯣꯟꯇꯦ ꯃꯁꯨ ꯇꯨꯝꯕꯤꯔꯣ ꯍꯥꯏ
ꯍꯣꯏ ꯕꯦꯟꯗꯧ ꯄꯣꯊꯥꯔꯒꯅꯦ ꯑꯩꯁꯨ ꯂꯥꯏꯇꯤꯛ ꯍꯌꯦꯡꯗꯤ ꯉꯟꯅ ꯆꯠꯀꯅꯤ ꯕꯦꯟꯗꯧ ꯁꯤꯡꯖꯨꯕꯤꯗ ꯁꯣꯔꯥꯠꯅꯤꯀꯣ ꯃꯤ ꯌꯥꯗꯕ ꯃꯥꯜꯂꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯀꯥꯏꯅ ꯉꯝꯗꯦ ꯏꯆꯦꯇꯣꯝꯕꯤ ꯄꯣꯊꯥꯕꯤꯔꯣ ꯄꯣꯊꯥꯕꯤꯔꯣ ꯅꯎꯄꯥꯒꯤꯗꯃꯛꯇ ꯋꯥꯔꯦꯀꯣ ꯑꯁꯦꯡꯕ ꯏꯆꯦꯇꯣꯝꯕꯤ ꯁꯨꯃꯥꯏꯅ ꯏꯆꯤꯟ ꯅꯨꯄꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯏꯆꯦꯇꯣꯝꯕꯤ ꯏꯆꯦꯇꯣꯝꯕꯤ ꯄꯣꯊꯥꯕꯤꯔꯣ ꯅꯎꯄꯥ ꯌꯥꯖꯔꯦ ꯏꯆꯦꯇꯣꯝꯕꯤ ꯄꯣꯊꯥꯕꯤꯔꯣ ꯏꯆꯟ ꯑꯅꯨꯁꯨ ꯄꯣꯊꯥꯈꯔꯦ ꯕꯦꯟꯗꯧ ꯂꯣꯏꯅꯥꯗꯤ ꯄꯣꯊꯥꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯃꯌꯥꯝꯒꯤ ꯌꯦꯜꯕꯤ ꯌꯥꯎꯈꯤꯅꯤ ꯃꯆꯨꯒꯤ ꯃꯤꯠꯁꯦ ꯉꯥꯡꯈ꯭ꯔꯦ ꯃꯤꯠ ꯃꯥꯜꯂꯦ ꯄꯣꯊꯥꯔꯁꯤ ꯏꯆꯦꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯅꯥꯗꯕ ꯌꯦꯛꯇꯕ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯄꯨꯝꯕ ꯉꯝꯕ ꯑꯣꯏꯁꯤ ꯏꯆꯦꯇꯣꯝꯕꯤ ꯀꯣ ꯏꯆꯦꯇꯣꯝꯕꯤ ꯍꯣꯁ ꯊꯥꯒꯠꯄ ꯍꯩꯕꯅꯤ ꯍꯥꯏ ꯕꯦꯟꯙꯧ ꯂꯩꯅꯥ ꯑꯩ ꯕꯦꯟꯙꯧꯁꯦ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏ ꯕꯦꯟꯙꯧꯁꯦ ꯏꯆꯦꯇꯣꯝꯕꯤ ꯅꯨꯡꯁꯤꯕ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯃꯍꯥꯛꯇꯅ ꯃꯁꯨꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯕꯦꯟꯙꯧ ꯄꯣꯊꯥꯕꯤꯔꯣ ꯕꯦꯟꯙꯧꯅꯁꯨ ꯍꯥꯏꯒꯗꯤ ꯌꯥꯝ ꯊꯦꯡꯅ ꯄꯨꯡ 2, 3, 4 ꯐꯥꯎ ꯑꯦꯜ ꯄꯤꯗ ꯆꯪꯕꯤꯒꯅꯨꯀꯣ ꯍꯛꯆꯥꯡ ꯁꯣꯛꯂꯛꯀꯅꯤ ꯕꯦꯟꯙꯧ ꯃꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 10 ꯑꯃ ꯀꯨꯜ ꯑꯃ ꯄꯨꯡꯈꯥꯏ ꯑꯃ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧ ꯁꯨꯝ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯕꯦꯟꯙꯧ ꯑꯗꯨꯒ ꯊꯦꯡ ꯇꯧꯕꯤꯅꯨ ꯍꯛꯆꯥꯡ ꯁꯣꯛꯂꯛꯀꯅꯤꯀꯣ ꯕꯦꯟꯙꯧ ꯁꯤ ꯃꯉꯥꯏꯔꯦ ꯅꯁꯨꯅ ꯍꯥꯏꯒꯗꯕꯗꯤ ꯕꯦꯟꯙꯧ ꯅꯥꯕ ꯌꯥꯗꯦ ꯌꯦꯛꯄ ꯌꯥꯗꯦꯀꯣ ꯏꯆꯦꯇꯣꯝꯕꯤ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ ꯂꯩꯅꯥ ꯒꯨꯗ ꯅꯥꯏꯠ ꯏꯆꯦꯇꯣꯝꯕꯤ ꯕꯦꯟꯙꯧ ꯂꯩꯅꯥꯗꯤ ꯃꯁꯨꯕꯨ ꯃꯇꯝ ꯄꯨꯝꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯣꯏꯅꯗꯕꯒꯤꯁꯨ ꯄꯨꯡꯉꯥꯡ ꯉꯥꯡꯅꯕꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯁꯨꯕꯨ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯔꯨꯀꯣ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯁ ꯑꯩꯒꯤ ꯕꯦꯟꯙꯧ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯁ ꯍꯣꯏ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯣꯀꯦ ꯏꯆꯦꯇꯣꯝꯕꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩ ꯕꯦꯟꯙꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯕꯦꯟꯙꯧ ꯊꯦꯡꯀ꯭ꯌꯨ ꯕꯦꯔꯤ ꯃꯁ ꯑꯗꯨꯅꯤ ꯅꯁꯨꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯥꯏ ꯒꯨꯔꯨ ꯁꯦꯕꯥ ꯄꯨꯡꯕ ꯑꯍꯜ ꯂꯃꯟ ꯁꯦꯕꯥ ꯄꯨꯡꯕ ꯃꯌꯥꯝ ꯃꯔꯨꯞ ꯃꯄꯤꯖꯥ ꯃꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯀꯅꯥꯝꯒꯤ ꯆꯤꯟꯇꯥ ꯂꯩꯇꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯁꯦꯝ ꯇꯨ ꯌꯨ ꯕꯦꯟꯙꯧ ꯅꯁꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯕꯦꯟꯙꯧꯕꯨ ꯀꯥꯎꯖꯔꯣꯏ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯃꯌꯥꯝꯅ ꯏꯁꯥꯒꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯆꯪꯕꯤꯔꯛꯂꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯏꯔꯩꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔꯒꯤ ꯅꯥꯝ ꯀꯥꯎꯗꯕ ꯃꯄꯨꯒꯤ ꯅꯤꯡꯊꯩ ꯀꯥꯎꯗꯕ ꯑꯆꯨꯝꯕ ꯆꯠꯄ ꯑꯐꯕ ꯇꯧꯕ ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯗꯕ ꯃꯤꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯑꯃ ꯍꯥꯠꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕꯤꯗꯕ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄꯤꯕ ꯏꯁꯣꯔꯕꯨ ꯁꯦꯕꯥ ꯇꯧꯕ ꯀꯣ ꯃꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯅꯥ ꯌꯦꯛꯇꯕ ꯏꯁꯣꯔ ꯁꯦꯕꯥ ꯇꯧꯁꯤ ꯀꯣ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯃꯤꯅ ꯉꯥꯡꯕꯁꯨ ꯁꯥꯎꯕꯤꯔꯨꯅꯨ ꯈꯤꯇꯪ ꯍꯦꯟꯖꯈꯤꯁꯅꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯙꯧ ꯒꯨꯗ ꯅꯥꯏꯠ ꯃꯥꯅ ꯋꯥ ꯑꯃ ꯍꯦꯟꯉꯒ ꯑꯩ ꯄꯠꯀꯗꯧ ꯅꯠꯇꯦ ꯀꯣ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯆꯠꯄ ꯀꯣ ꯃꯤ ꯑꯃꯗ ꯍꯨꯂꯥꯟꯗꯕ ꯃꯤ ꯑꯃꯕꯨ ꯃꯤ ꯑꯃꯅꯦꯅ ꯈꯟꯕꯤꯕ ꯑꯩꯁꯨ ꯃꯤꯅꯤ ꯃꯥꯁꯨ ꯃꯤꯅꯦꯅ ꯈꯟꯕꯤꯕ ꯆꯥꯛ ꯆꯥꯔꯤꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯡ ꯄꯥꯉꯟ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯂꯩꯇꯦ ꯆꯥꯛꯇꯤ ꯆꯞ ꯃꯥꯟꯅꯩ ꯏꯁꯤꯡ ꯆꯞ ꯃꯥꯟꯅꯩ ꯂꯣꯏꯅ ꯊꯛꯃꯤꯟꯅꯔꯤ ꯆꯥꯃꯤꯟꯅꯔꯤꯃꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏꯁꯨ ꯇꯤꯟꯅꯅ ꯁꯨꯝ ꯂꯩꯁꯤ ꯍꯣꯏ ꯑꯗꯨꯕꯨ ꯆꯨꯝꯃꯤ ꯈꯨꯠ ꯃꯁꯥ ꯃꯉꯥ ꯃꯥꯟꯅ ꯄꯣꯟꯇꯦ ꯑꯗꯨꯕꯨ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯊꯃꯣꯏꯗꯤ ꯃꯥꯟꯅꯕꯅꯤꯅ ꯊꯋꯥꯏ ꯃꯥꯟꯅꯕꯅꯤꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯀꯔꯃ ꯇꯧꯕꯤꯌꯨ ꯀꯣ ꯏꯁꯣꯔ ꯀꯥꯎꯕꯤꯅꯨ ꯃꯁꯨ ꯕꯣꯕꯣꯛ ꯁꯥꯎꯒꯟꯕ ꯃꯥꯟꯕ꯭ꯔꯣ ꯃꯥꯟꯗꯦꯗ ꯕꯦꯟꯙꯧꯕꯨ ꯅꯁꯨꯅ ꯂꯣꯏꯅ ꯈꯪꯉꯤ ꯐꯖꯅ ꯈꯪꯉꯤꯗ ꯕꯦꯟꯙꯧ ꯌꯥꯝ ꯅꯨꯡꯁꯤ ꯃꯁꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯁꯨꯅ ꯕꯦꯟꯙꯧ ꯌꯥꯝꯅ ꯈꯜꯂꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯅꯅꯤꯗ ꯕꯦꯟꯙꯧ ꯅꯁꯨꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯊꯦꯡꯅ ꯑꯦꯜ ꯕꯤ ꯆꯪꯒꯅꯨ ꯕꯦꯟꯙꯧꯗꯤ ꯄꯨꯡ 3 ꯐꯥꯎ 2:30 ꯃꯤꯒꯤ ꯑꯦꯜ ꯕꯤꯗ ꯍꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯃꯩꯇꯩ ꯏꯔꯩꯆꯥ ꯑꯃꯠꯇꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯀꯣ ꯕꯦꯟꯙꯧ ꯊꯦꯡꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯤꯔꯣ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯏꯁꯣꯔ ꯈꯣꯏꯔꯝꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯅꯥꯗꯕ ꯌꯦꯛꯇꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ
ꯏꯁꯥꯒꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯅꯤꯡꯕ ꯋꯥꯈꯜ ꯑꯁꯥ ꯈꯪꯕꯤꯔꯒ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯄꯣꯊꯥꯕꯤꯌꯨ꯫ ꯑꯗꯨꯅ ꯈꯟꯖꯕ ꯑꯗꯣꯝꯅ ꯅꯤꯡꯖꯕ ꯏꯁꯣꯔꯗꯨꯒ ꯊꯧꯅꯤꯖꯔꯒ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯧ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ꯫ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯔꯁꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ 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 ꯍꯔꯦ ꯍꯔꯦ ꯔꯥꯝ ꯔꯥꯝ ꯍꯔꯦ ꯍꯔꯦ꯫